ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯨꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯖꯒꯗꯕ ꯉꯁꯤꯒꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005707808 ꯅꯝꯕꯔꯁꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯈꯪꯍꯟꯖꯒꯦ 7005707808 ꯅꯝꯕꯔ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯣꯝꯅ ꯈꯪꯖ ꯍꯩꯖꯕ ꯃꯆꯪ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯋꯥꯐꯝ ꯔꯦꯗꯤꯑꯣ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯇꯥꯔꯒ ꯑꯗꯣꯝꯒꯤ ꯐꯤꯗꯕꯦꯛ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯈꯠꯄꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯀꯌꯥꯗ ꯁꯟꯗꯣꯛꯆꯔꯤꯕ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯅꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯕꯤꯗꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ 7005707808 ꯅꯝꯕꯔꯁꯤꯗ ꯑꯗꯣꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯏꯁꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯈꯠꯄꯤꯗꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯃꯔꯨꯑꯣꯏꯕ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯔꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯥꯏꯗ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯀꯥꯟꯗ ꯈꯪꯗꯕ ꯋꯥꯐꯝ ꯀꯌꯥ ꯄꯦꯄꯔꯗꯒꯤꯗꯤ ꯈꯪꯉꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯉꯁꯤꯒꯤ ꯃꯣꯔꯅꯤꯡꯒꯤ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯂꯣꯏꯅꯃꯛ ꯇꯥꯕꯤꯔꯝꯂꯒꯅꯤ ꯈꯟꯖꯩ ꯍꯥꯏꯐꯦꯠ ngasi lairi ba hojik lairi ba kari lay pause singda ngarang gi ba kari lagi ge se sum ningsingak pa kanda yamna thajadaba mawong da ko puwari oi horaga da ba naga amadi maitei singi khongjat jatuna chief minister khemchanda memorandum punna pisin mina khibagi lairi KNF gi chairman ST thangboi gi loinabi deputy CM nemcha gi ken mafam lawthokadabani haiba kholauna Imphal shahar da ninki haiba pause singda yauri loina na NIA amasung ex gracia gi mantra solaga leibi ganu haiba wafam loitongbam tilotamana phongdokhiba wafam yauri loina na mayam gi peningai oidaba ko parja gi oina leiriba ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯛꯀꯤ ꯅꯠꯇꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯑꯃꯨꯛꯀꯁꯨ ꯍꯦꯟꯒꯠꯈꯤꯕꯒꯤ ꯋꯥꯔꯤ ꯂꯩꯔꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯒꯤ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯖꯤꯟꯅꯒꯗꯕ ꯒꯥꯔꯤ ꯆꯥꯝꯃ꯭ꯔꯤꯒ 73 ꯉꯔꯥꯡ ꯁꯤꯟꯅꯈꯤꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ PM Modi na malem gi miyam da lauriba santi asi karamba makhal gi santi no sengdokpham thoi haiba Joy Chandra Konthau jamna phongdokhiba wafam yauri loinana National Highway gi kuki inpi gi shutdown su makha dumak sathari loinana Manipur gi DGP Oriba Rajiv Singh na Manipur Police na communal oiba social media post lising manga chambri taruk masak khangdokpa loire haiba wafam phongdorakre hojik lairiba wafam sing machi mafam kya da dharna phamba phajin khiba miyoi taruk tekta kaidana thadok pira u haiba wafam lairi hai tare ko Manipur gi hojik lairiba issue mayam pumna upu taram nokse boga loina ngasi gi pukning gi warol thorom gi hanba ko lokhachage hello tabi bro hello
ꯀꯣꯜ ꯁꯤ ꯊꯝꯕꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀꯔꯤ ꯍꯧꯖꯤꯛ ꯀꯔꯤ ꯊꯣꯛꯏ ꯀꯃꯥꯏ ꯂꯩꯔꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕ ꯑꯗꯨꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯗꯨꯅ ꯏ ꯄꯥꯎꯗ ꯆꯤꯊꯅꯥꯟꯗꯍꯧꯕ ꯄꯥꯎꯁꯤꯡ ꯃꯔꯛ ꯀꯣꯜ ꯂꯧꯈꯠꯆꯗ꯭ꯔꯀꯥꯟꯗ ꯅꯤꯡꯁꯤꯡꯖꯒꯦ ꯑꯗꯨꯝ ꯄꯦꯄꯔꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯗꯨꯝ ꯈꯪꯍꯟꯖꯒꯦ ꯍꯜꯂꯣ ꯑꯍꯥꯟꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯥꯕꯤꯕ꯭ꯔꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤꯗ ꯀꯣꯜ ꯖꯝꯕꯨꯗꯩ ꯇꯧꯕꯤꯔꯛ ꯂꯥꯛꯑꯦ ꯁꯔꯃꯥꯗꯨꯅꯦ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯃꯥ ꯅꯍꯥꯟ ꯏꯁꯩ ꯁꯛꯅꯁꯤꯗ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯛꯄꯗꯣ ꯑꯗꯣ ꯅꯨꯃꯤꯠꯇꯨꯗꯤ ꯁꯛꯇꯦꯀꯣ ꯕꯖꯥꯔ ꯑꯣꯏꯕꯅꯤꯅ ꯑꯩ ꯌꯨꯝꯗꯗꯤ ꯁꯛꯈ꯭ꯔꯕꯅꯤ ꯁꯨꯖꯤꯅ ꯇꯧꯔꯛꯄꯗ ꯑꯗꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ ꯐꯣꯡꯗꯣꯛꯄꯤꯗꯣꯏꯁꯤꯕꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯕꯨꯗꯤ ꯍꯥꯏꯅꯤꯡꯉꯥꯏꯁꯦ ꯅꯍꯥꯟꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗ ꯁꯔꯨꯛ ꯌꯥꯕꯗꯨꯗꯀꯣ ꯑꯩ ꯏꯁꯩ ꯁꯛꯑꯣꯗ ꯁꯛꯈꯤꯗꯕꯗꯣ ꯅꯨꯡꯗꯥꯡꯗꯩ ꯁꯖꯤꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯁꯛꯈ꯭ꯔꯕꯅꯦꯕꯀꯣ ꯇꯥꯕꯤꯕ꯭ꯔꯣ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕꯅꯣ ꯀꯩꯅꯣꯒꯤ ꯁꯥꯔꯕꯨ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯉꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯈꯤꯁꯦ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯁꯥꯔꯒꯤ ꯃꯅꯥ ꯐꯪꯕꯒꯤ ꯑꯗꯨꯅ ꯊꯧꯔꯝ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯆꯠꯊꯣꯛꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯜꯂꯣ ꯁꯤ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯔꯣ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯅꯤ ꯁꯥꯔ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯣ ꯏꯃꯥ ꯑꯩꯁꯤ ꯌꯥꯏꯄꯣꯛ ꯇꯣꯞꯇꯩꯅ ꯑꯩꯈꯣꯏꯅ ꯌꯥꯏꯄꯣꯛ ꯇꯣꯞ ꯗꯒꯤ ꯁꯔꯕꯥꯝ ꯕꯤꯔꯦꯟꯅꯦ ꯁꯥꯔ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯑꯩꯒꯤ ꯋꯥꯐꯝꯁꯤ ꯑꯩꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯗꯣ ꯔꯦꯗꯤꯑꯣꯗ ꯇꯥꯔꯒ ꯁꯨꯝ ꯑꯩꯅ ꯐꯣꯟ ꯇꯧꯕ ꯈꯣꯠꯄꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁ꯭ꯋꯤꯆ ꯑꯣꯐꯁꯨ ꯑꯗꯨꯝ ꯂꯩꯕ ꯑꯩꯅ ꯇꯧꯕꯗ ꯑꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯗꯨꯗ ꯁꯨꯝ ꯑꯩꯅ ꯅꯝꯕꯔꯁꯤ ꯁꯨꯝ ꯂꯧꯔꯒ ꯌꯦꯡꯕ ꯈꯣꯠꯄꯗꯗꯤ ꯑꯗꯨꯝ ꯀꯩꯗꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯄꯥꯕꯨꯡ ꯑꯣꯖꯥ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯑꯣꯖꯥ ꯔꯦꯗꯤꯑꯣ ꯇꯥꯔꯀꯥꯟꯗ ꯀꯣꯜ ꯇꯧꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯤꯕꯅꯣ ꯀꯔꯤ ꯋꯥꯐꯝꯒꯤꯗꯃꯛꯇ ꯀꯣꯜ ꯇꯧꯕꯤꯕꯅꯣ ꯍꯥꯏꯕꯤꯌꯨ ꯑꯩꯁꯤ ꯔꯦꯗꯤꯑꯣꯗꯁꯨ ꯁꯨꯝ ꯇꯥꯏ ꯁꯨꯝ ꯉꯁꯥꯏꯒꯤ ꯔꯦꯗꯤꯑꯣꯗ ꯇꯥꯏ ꯇꯤꯚꯤꯗꯁꯨ ꯁꯨꯝ ꯌꯦꯡꯕꯩꯗ ꯑꯁ ꯁꯨꯃꯥꯏꯅ ꯐꯣꯟꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩ ꯑꯃ ꯁꯨꯝ ꯇꯧꯕꯁꯤ ꯏꯁꯩꯒ ꯁꯛꯅꯕ ꯑꯗꯨ ꯑꯃ ꯇꯧꯅꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯑꯐ ꯐꯠꯇ ꯑꯗꯒꯤ ꯐꯩ ꯐꯠꯇꯦ ꯑꯗꯩ ꯑꯃꯣꯠ ꯑꯀꯥꯏ ꯁꯨꯝ ꯇꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯑꯝꯇꯪ ꯊꯥꯒꯠꯆꯒꯦꯅ ꯁꯨꯝ ꯈꯟꯅ ꯁꯨꯝ ꯇꯧꯕꯁꯤꯗ ꯐꯣꯟꯁꯤ ꯁꯨꯡꯄꯥꯏ ꯄꯥꯏꯕꯤꯗꯕ ꯑꯗꯒꯤ ꯑꯣꯖꯥꯅ ꯐꯣꯟꯁꯤ ꯁ꯭ꯋꯤꯆ ꯈꯪꯕꯤꯗꯕ ꯑꯣꯐꯁꯨ ꯑꯃ ꯂꯩꯔꯦ ꯇꯧꯁꯟꯕ ꯁ꯭ꯋꯤꯆ ꯑꯣꯐꯁꯨ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯗ ꯑꯩꯅ ꯑꯁ ꯑꯩꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦꯗꯅ ꯁꯨꯝ ꯈꯜꯂꯒ ꯉꯁꯤꯗꯤ ꯌꯥꯝ ꯑꯗꯣ ꯀꯤꯅ ꯁꯤꯒꯤ ꯇꯧꯔꯤꯕ ꯅꯝꯕꯔꯁꯤꯗ ꯑꯣꯏꯗꯣꯏꯔꯣ ꯑꯣꯖꯥꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯣ ꯄ꯭ꯔꯣꯒꯥꯝ ꯇꯥꯏꯃꯤꯡ ꯅꯠꯇ꯭ꯔꯒꯗꯤ ꯑꯣꯞ ꯂꯩꯒꯅꯤꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯣꯒꯥꯝ ꯇꯧꯖꯔꯤꯁꯦ ꯑꯣꯞ ꯂꯩꯔꯝꯕꯗꯨ ꯑꯣꯟ ꯇꯧꯖꯔꯕꯅꯦꯕꯀꯣ ꯄ꯭ꯔꯣꯒꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯑꯣꯞ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯑꯇꯩ ꯑꯩꯈꯣꯏ ꯇꯥꯟꯅꯅꯤꯡꯕ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯒꯅꯣꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯨꯝꯃꯦ ꯑꯩ ꯁꯨꯝ ꯑꯩꯅ ꯍꯪꯖꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯗꯣꯅꯔ ꯁꯨꯝ ꯀꯩꯗꯧꯕ ꯑꯩ ꯌꯥꯏꯄꯣꯛ ꯇꯣꯞꯇꯩꯅꯤ ꯑꯩ ꯁꯨꯝ ꯌꯥꯎꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯁꯨꯝ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯎꯁꯤꯒꯦ ꯑꯩ ꯃꯤꯉꯣꯟꯗꯁꯨ ꯍꯪꯕ ꯏꯀꯥꯏꯖꯕ ꯑꯗꯒꯤ ꯂꯩꯗꯅ ꯑꯩꯅ ꯁꯨꯝ ꯐꯣꯟꯁꯤ ꯇꯧꯔꯒ ꯑꯝꯇꯪ ꯇꯧꯔꯗꯤ ꯄꯥꯏꯔꯗꯤ ꯐꯅꯤꯗ ꯑꯝꯇ ꯑꯩꯒꯤ ꯀꯩ ꯑꯝꯇ ꯍꯥꯏꯖꯒꯦꯅ ꯁꯨꯝ ꯈꯟꯅ ꯂꯩꯕꯅꯤꯗ ꯑꯗꯨꯒꯨꯝꯕꯒꯤ ꯈꯪꯕꯤꯅꯤꯡꯕꯒꯤ ꯑꯣꯏꯔꯒꯗꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ 907772820001 ꯍꯥꯏꯗꯅ ꯅꯝꯕꯔꯁꯤꯗꯀꯣ ꯑꯦꯅꯤ ꯇꯥꯏꯝꯗ ꯍꯥꯏꯇꯥꯔꯦ ꯃꯦꯁꯦꯖ ꯑꯣꯔ ꯀꯣꯜ ꯇꯧꯕ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯅꯝꯕꯔꯁꯤꯗꯤ ꯄ꯭ꯔꯣꯒꯥꯝ ꯈꯛꯀꯤꯗ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔꯅꯤ ꯏꯁꯩ ꯁꯛꯅꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯅꯕꯤ ꯄ꯭ꯔꯣꯒꯥꯝ ꯇꯧꯔꯤꯉꯩ ꯃꯅꯨꯡ ꯀꯣꯜ ꯑꯣꯟ ꯂꯩꯖꯒꯅꯤ ꯑꯗꯨꯏ ꯃꯇꯝ ꯑꯇꯩ ꯑꯣꯞꯅꯤꯀꯣ ꯄ꯭ꯔꯣꯒꯥꯝ ꯇꯥꯏꯃꯤꯡꯗ ꯈꯛꯇꯅꯤ ꯁꯤ ꯑꯣꯟ ꯂꯩꯒꯗꯕꯀꯣ ꯁꯤꯗꯤ ꯍꯧꯖꯤꯛꯁꯤ ꯁꯟꯗꯣꯛꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯧꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝ ꯑꯗꯨꯝ ꯇꯥꯕꯤꯕ ꯅꯠꯇ꯭ꯔꯣ ꯇꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯇꯧꯔꯤ ꯅꯝꯕꯔꯁꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯂꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯅꯤ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯖꯔꯤꯁꯦ ꯆꯨꯝꯃꯦ
ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡꯐꯝꯁꯤꯗ ꯁꯟꯗꯣꯛꯄꯤꯕꯁꯦ ꯑꯣꯖꯥ ꯈꯤꯇꯪ ꯇꯥꯕꯗꯤ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯃꯥꯜꯂꯤꯀꯣ ꯇꯥꯕꯁꯤ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯩ ꯌꯦꯡꯒꯦ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩꯅ ꯁꯨꯝ ꯍꯣꯏ ꯍꯣꯏ ꯇꯤꯚꯤꯗꯒꯤꯀꯣ ꯇꯤꯚꯤꯗꯒꯤ ꯁꯨꯝ ꯅꯝꯕꯔꯁꯤ ꯂꯧꯊꯣꯛꯆꯔꯒ ꯑꯩꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣ ꯈꯪꯗꯕ ꯐꯔꯦ ꯐꯔꯦ ꯑꯩ ꯈꯪꯃꯤꯟꯅꯕ ꯁꯤꯒꯤ ꯀꯩꯁꯨ ꯅꯝꯕꯔꯁꯤ ꯀꯥꯏꯗꯦ ꯁꯦꯚ ꯇꯧꯖꯔꯒꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯨꯡꯁꯤꯡꯁꯤꯃꯛꯇꯗ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯦ ꯅꯨꯡꯇꯤꯒꯤ ꯄꯨꯡ 2 ꯁꯤꯗꯒꯤ ꯄꯨꯡ 3 3:30ꯐꯥꯎ ꯑꯗꯨꯃꯛ ꯁꯟꯗꯣꯛꯆꯩ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯗꯨꯒ ꯑꯣ ꯑꯣꯖꯥ ꯍꯌꯦꯡꯈꯩꯗꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯁꯤꯖꯤꯟꯅꯖꯔꯣꯏ ꯁꯤꯒꯤ ꯅꯝꯕꯔꯁꯤꯅ ꯑꯣ ꯁꯤꯖꯤꯟꯅꯒꯗꯕꯁꯦ ꯄꯨꯡ 7:30 ꯑꯗꯨꯒ ꯄꯨꯡ 12 ꯑꯗꯨꯒ ꯄꯨꯡ 3:30 ꯁꯤ ꯇꯥꯏꯃꯤꯡ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯂꯩꯈ꯭ꯔꯦ ꯄꯨꯡ 7:30 ꯑꯗꯨꯒ ꯄꯨꯡ ꯑꯣ 8:30 ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯅꯝꯕꯔꯁꯦ ꯑꯗꯨꯝ ꯀꯣꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯂꯩꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯩ ꯁꯤꯒꯤꯁꯤ ꯅꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯍꯣꯏꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯂꯥꯛꯄ ꯈꯣꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯗ ꯂꯥꯛꯆꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯂꯥꯛꯄ ꯌꯥꯏ ꯑꯣꯖꯥ ꯑꯗꯨꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯎ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨꯕꯨ ꯍꯣꯏ ꯈꯪꯗꯕ ꯍꯥꯏꯁꯤꯗꯤ ꯃꯤꯠ ꯎꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯇꯩ ꯇꯥꯏꯃꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯣꯜ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯂꯥꯏꯚ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯕꯅꯤꯅ ꯋꯥꯔꯤ ꯃꯈꯥꯁꯦ ꯆꯠꯊꯖꯗ꯭ꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯏꯆꯥꯕꯦꯝꯃ ꯑꯩ ꯌꯥꯊꯣꯛ ꯈꯨꯜꯂꯣꯝꯗꯒꯤ ꯅꯃꯥꯇꯣꯟꯕꯤꯅꯦ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯑꯣ ꯋꯥꯐꯝ ꯑꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯊꯣꯛ ꯈꯨꯜꯂꯣꯝꯒꯤ ꯀꯩꯀꯩ ꯈꯔ ꯄꯨꯈꯠꯆꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯇꯃꯦꯡꯈꯣꯡ ꯂꯝꯕꯦꯟ ꯀꯩꯀꯩꯁꯤꯁꯨ ꯌꯥꯝ ꯃꯣꯠꯂꯦ ꯑꯗꯒꯤ ꯏꯟ ꯆꯤꯡꯕꯗꯁꯨ ꯁꯤꯜꯂꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯡ ꯂꯣꯡꯈꯣꯟꯕ ꯀꯩꯗꯧꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯩꯀꯩ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯠꯇ ꯍꯥꯎꯊꯤ ꯀꯩꯀꯩꯁꯨ ꯁꯨꯝ ꯃꯧ ꯃꯆꯥ ꯃꯆꯥ ꯋꯥꯛꯀꯤꯡ ꯂꯥꯛꯄꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯏꯁꯤꯡꯁꯤꯗ ꯂꯣꯏ ꯊꯥꯗꯔꯦ ꯑꯗꯨ ꯊꯥꯗꯔꯕꯅꯤꯅ ꯑꯗꯨꯝ ꯏꯁꯤꯡꯁꯤꯗꯁꯨ ꯑꯗꯨꯝ ꯐꯠꯇꯕꯁꯤ ꯀꯌꯥꯝ ꯇꯥꯎꯏ ꯁꯨꯃꯥꯡ ꯁꯦꯟꯗꯣꯡ ꯀꯅꯥꯒꯤ ꯍꯨꯏꯅ ꯀꯩꯀꯩ ꯆꯦꯟꯁꯤꯜꯂꯛꯄꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯃꯣꯠ ꯑꯀꯥꯏꯅꯤꯅ ꯁꯧꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕꯈꯩ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯅꯨꯕꯤ ꯆꯦꯟꯕ ꯃꯧ ꯃꯆꯥ ꯑꯗꯒꯤ ꯅꯨꯄꯥꯅꯐꯧ ꯌꯣꯝꯃ ꯄꯣꯔꯛꯏꯅꯦ ꯑꯗꯣ ꯅꯨꯄꯥꯅꯐꯧ ꯌꯣꯝꯃ ꯄꯣꯔꯛꯑꯒ ꯏꯁꯤꯡꯗ ꯊꯥꯗꯩꯅꯦ ꯑꯗꯣ ꯌꯦꯟꯗꯨ ꯌꯦꯔꯥꯡ ꯀꯔꯤ ꯂꯣꯏꯅ ꯖꯒꯥꯁꯦ ꯏꯃꯥ ꯀꯗꯥꯏꯋꯥꯏꯅꯤ ꯍꯥꯏꯕ ꯌꯥꯏꯔꯤꯄꯣꯛ ꯈꯣꯏꯔꯣꯝ ꯃꯈꯥ ꯀꯥꯏ ꯑꯗꯨ ꯍꯧꯖꯤꯛ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯣꯛꯏꯕ ꯃꯐꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯪ ꯑꯃ ꯂꯩꯌꯦ ꯃꯪꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯂꯩꯕꯨꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯍꯥꯡꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯏꯗꯨꯗ ꯍꯩꯗꯣꯛꯄꯤꯔꯒ ꯃꯩ ꯊꯥꯗꯣꯛꯄꯤꯔꯒ ꯐꯨꯝꯖꯤꯜꯂꯁꯨ ꯌꯥꯕ ꯄꯣꯠꯇꯨꯕꯨ ꯍꯦꯛꯇ ꯂꯪꯊꯣꯛꯇꯅ ꯁꯣꯔꯣꯛ ꯊꯣꯡꯒꯥꯟ ꯌꯧꯏꯅꯦ ꯃꯗꯨ ꯌꯥꯝꯅ ꯅꯥꯇꯩ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗꯒ ꯑꯩꯈꯣꯏꯒꯤ ꯖꯣꯝ ꯑꯩꯈꯣꯏ ꯊꯣꯡꯖꯥꯎ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯊꯣꯡꯗꯨꯗꯁꯨꯅꯦ ꯄꯨꯂꯞ ꯄꯨꯂꯞ ꯊꯥꯗꯔꯦ ꯑꯗꯒꯤ ꯌꯦꯟ ꯁꯦꯝꯕꯩ ꯃꯇꯨꯒ ꯃꯔꯣꯝ ꯊꯥꯗꯔꯤꯕ ꯑꯗꯨ ꯇꯥꯕꯤꯔꯗꯤ ꯈꯔ ꯆꯦꯛꯁꯤꯟꯕꯤꯔꯗꯤ ꯐꯅꯤ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯍꯩꯗꯣꯛꯑꯗꯤ ꯐꯗꯧꯅꯤ ꯍꯣꯏ ꯑꯗꯨ ꯏꯟ ꯆꯤꯡꯕꯗ ꯊꯔꯣꯏ ꯉꯥ ꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯥꯒꯤꯁ ꯍꯣꯏ ꯂꯛꯑꯦꯅꯤ ꯀꯥꯛꯄꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯝꯕꯤ ꯑꯗꯣ ꯊꯣꯡꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯍꯥꯏꯔꯤꯕ ꯖꯒꯥꯁꯤ ꯇꯨꯔꯦꯟ ꯃꯄꯥꯟ ꯅꯛꯄ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯅꯛꯄ ꯑꯗꯨꯒꯨꯝꯕꯒꯇꯤ ꯑꯣꯏꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯊꯩꯑꯅ ꯑꯩꯈꯣꯏ ꯈꯣꯡ ꯇꯃꯦꯡꯈꯣꯡ ꯈꯣꯡꯂꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯈꯣꯡ ꯄꯔꯤꯡ ꯑꯣꯏꯕꯀꯣ ꯑꯗꯨꯁꯨ ꯈꯣꯡ ꯃꯔꯤꯡ ꯑꯩꯈꯣꯏꯒꯤ ꯀꯦꯅꯦꯜ ꯇꯨꯔꯦꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯈꯥꯡꯉꯕꯣꯛꯀꯤ ꯀꯩꯅꯣꯒ ꯁꯝꯅꯕ ꯏꯊꯩ ꯀꯦꯅꯦꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯄꯔꯦꯡ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯄꯔꯦꯡꯒꯤ ꯃꯄꯥꯟ ꯑꯗꯒꯤ ꯁꯣꯔꯣꯛ ꯃꯌꯥꯁꯦ ꯄꯣꯞ ꯊꯥꯗꯔꯝꯃꯒ ꯊꯣꯡꯒꯥꯟꯗ ꯀꯩꯗ ꯂꯣꯏ ꯍꯨꯟꯇꯣꯛꯄ ꯑꯗꯨꯒꯤ ꯏꯃꯩ ꯌꯥꯍꯧꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯅꯒ ꯏꯪꯈꯣꯜ ꯆꯠꯄꯁꯤꯗꯅꯦ ꯆꯕꯨꯟ ꯃꯄꯨꯟ ꯂꯩꯔꯝꯃꯤꯕ ꯑꯗꯩ ꯏꯁꯤꯡꯗꯁꯨ ꯊꯥꯗꯕ ꯑꯗꯨ ꯏꯁꯤꯡ ꯊꯥꯗꯔꯝꯅꯤꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯕ ꯀꯥꯟꯗꯨꯗꯅꯦ ꯄꯨꯂꯞ ꯂꯛꯏꯅꯦꯅꯤ ꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨ ꯑꯩ ꯌꯦꯡꯕꯗ ꯅꯍꯥꯟꯈꯩꯗꯤ ꯁꯨꯝ ꯑꯩꯁꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯗꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯃꯥꯅꯦ ꯑꯗꯨꯕꯨ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯏꯃꯥ ꯍꯣꯏ ꯀꯅꯥꯒꯨꯝꯕꯅ ꯍꯨꯟꯇꯣꯛꯄꯤꯔꯁꯨꯀꯣ ꯏꯃꯥ ꯈꯛꯇ ꯅꯠꯇꯅ ꯑꯇꯩ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯝꯒꯗꯣꯏꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯊꯦꯡꯅꯔꯤꯅꯦ ꯊꯦꯡꯅꯕꯗꯤ ꯑꯗꯨꯒ ꯅꯨꯄꯥꯈꯩꯅꯁꯨꯅꯦ ꯀꯥꯟ ꯆꯠꯂꯦ ꯅꯪ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣꯅ
ꯑꯗꯣ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯣ ꯏꯃꯥ ꯀꯣ ꯅꯠꯇꯦ ꯑꯗꯨꯒꯤ ꯂꯩꯀꯥꯏ ꯌꯦꯟ ꯂꯝꯗꯝꯗꯨꯒꯤ ꯁꯦꯝꯕꯒꯤ ꯂꯩꯔꯤꯕ ꯃꯇꯨꯗꯨꯁꯨ ꯌꯦꯟ ꯁꯦꯝꯕꯒꯤ ꯃꯇꯨꯗꯨꯁꯨꯅꯦ ꯏꯁꯤꯡꯗ ꯍꯩꯊꯩꯌꯦꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯏꯁꯤꯡꯗꯨꯅ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯐꯠꯇꯦ ꯍꯥꯏꯔꯒꯅꯦ ꯂꯣꯏ ꯍꯩꯊꯩ ꯁꯤꯁꯨ ꯍꯩꯊꯍꯟꯅꯤꯡꯗꯦ ꯂꯝꯕꯤ ꯊꯣꯡ ꯀꯩꯕꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯍꯦꯛ ꯊꯣꯛꯄꯒꯅꯦ ꯆꯦꯡꯄꯥꯛ ꯊꯥꯏ ꯁꯣꯔꯣꯛꯁꯨ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯗꯤ ꯀꯣꯏꯂꯥ ꯊꯥꯏ ꯅꯨꯡꯉꯥꯏ ꯂꯝꯕꯤ ꯊꯣꯡꯒꯤꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯑꯇꯩꯗꯤ ꯑꯗꯨꯝꯕ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯇꯧꯍꯟꯖꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯂꯩꯀꯥꯏ ꯂꯝꯗꯝꯒꯤ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯍꯦꯛ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯤꯇꯣꯞ ꯑꯃ ꯍꯦꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯛꯅ ꯁꯣꯟꯅꯕ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗꯤ ꯌꯥꯝ ꯆꯥꯎꯈꯠꯂꯤ ꯃꯣꯏꯗꯨꯗꯤ ꯌꯥꯝ ꯂꯨ ꯅꯥꯟꯅ ꯂꯩꯒ ꯍꯥꯏꯕꯁꯦ ꯍꯥꯏꯍꯟꯅꯤꯡꯕ ꯑꯗꯣ ꯇꯥꯕꯤꯔꯀꯥꯟꯗ ꯃꯌꯥꯝ ꯇꯧꯔꯅꯨ ꯍꯥꯏꯗꯤ ꯌꯥꯔꯣꯏꯌꯦ ꯉꯁꯥꯏꯒꯤ ꯑꯗꯨꯝ ꯍꯩꯅꯕꯤ ꯆꯠꯅꯕꯤ ꯑꯃ ꯁꯨꯝ ꯂꯩꯈꯤꯕꯗꯣꯀꯣ ꯏꯃꯥ ꯑꯗꯨꯒ ꯃꯁꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯀꯤꯒ ꯇꯧꯔꯤꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯩꯔꯣꯛꯀꯤꯒꯗꯤ ꯌꯥꯝ ꯅꯥꯟꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯏꯃꯥ ꯏꯊꯟꯇꯅ ꯂꯥꯎꯕ ꯌꯥꯔꯣꯏ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯒꯤ ꯑꯣꯏꯕ ꯏꯃꯥ ꯏꯕꯦꯜ ꯑꯗꯨ ꯌꯨꯠꯁꯤꯡ ꯊꯣꯛꯇꯅꯀꯣ ꯃꯗꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯃ ꯐꯠꯇꯕ ꯑꯗꯒꯤ ꯄꯩꯁꯟꯐꯝ ꯑꯗꯒꯤ ꯄꯩꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯀꯣ ꯔꯤꯁꯥꯏꯀꯜ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯍꯩꯔꯣꯛꯀꯤꯒ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯒ ꯇꯧꯋꯤꯗꯅꯀꯣ ꯏꯃꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯠꯇ꯭ꯔꯒꯗꯤ ꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏ 5-10 ꯊꯣꯛꯇꯅ ꯈꯟꯅꯔꯨꯔꯁꯨ ꯉꯥꯡꯅꯔꯨꯔꯁꯨ ꯍꯣꯏꯅꯦꯍꯦ ꯍꯧꯖꯤꯛ ꯉꯥꯛꯇꯪꯒꯤꯗꯤ ꯍꯥꯏꯔꯤꯉꯩ ꯉꯥꯛꯇꯪꯒꯤꯗꯤ ꯍꯣꯏꯅꯦ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯥꯗ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯑꯦꯔꯥ ꯑꯩꯅ ꯇꯧꯗ꯭ꯔꯁꯨ ꯃꯌꯥꯝꯅ ꯇꯧꯔꯤꯁꯤꯕꯨ ꯃꯌꯥꯝ ꯂꯪꯊꯣꯛꯏꯁꯤꯕꯨꯅ ꯑꯗꯨꯝ ꯂꯪꯊꯣꯛꯇꯣꯏꯅꯤ ꯑꯩ ꯏꯁꯥꯃꯛ ꯑꯗꯨꯒ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯒꯦꯔꯥ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅ ꯐꯠꯇꯕ ꯄꯣꯠ ꯑꯃ ꯄꯥꯏꯔꯛꯄꯁꯦ ꯐꯠꯇꯕ ꯊꯥꯗꯐꯝ ꯑꯃ ꯍꯥꯏꯗꯤ ꯄꯩꯔꯒ ꯂꯩꯔꯝꯕꯗ ꯃꯁꯤ ꯃꯐꯝꯁꯦ ꯐꯠꯇꯕ ꯊꯝꯐꯝ ꯑꯣꯏꯔ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯊꯥꯗꯔꯝꯃꯦ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯂꯩꯀꯥꯏꯗꯨꯒꯤ ꯂꯝꯗꯝꯗꯨꯒꯤ ꯂꯩꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎ ꯅꯍꯥꯁꯤꯡ ꯊꯣꯛꯑꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯆꯠꯅꯕꯤ ꯑꯃ ꯊꯝꯃꯀꯥꯟꯗ ꯁꯤꯃꯥꯏꯅ ꯇꯧꯁꯤ ꯁꯤ ꯇꯧꯁꯤ ꯀꯥꯏꯅ ꯃꯌꯥꯝ ꯈꯨꯠꯁꯝꯅꯔꯒ ꯍꯣꯠꯅꯔꯀꯥꯟꯗꯒ ꯍꯥꯏꯔꯤꯕ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯐꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯧꯕꯅꯤ ꯈꯟꯖꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕꯁꯦ ꯃꯌꯥꯝꯁꯦ ꯇꯥꯔꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣꯒ ꯍꯥꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦꯒ ꯍꯥꯏꯁꯦ ꯃꯌꯥꯝ ꯋꯥꯁꯦ ꯍꯧꯗꯣꯛꯅꯔꯛꯇꯅ ꯈꯟꯅꯔꯛꯇꯅꯀꯣ ꯑꯐꯕ ꯃꯥꯏꯀꯩꯔꯣꯝꯗꯨꯗ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯃꯈꯥ ꯀꯩꯅꯣꯝꯇꯒ ꯍꯥꯏꯖꯍꯧꯈꯤꯒꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯎꯏꯗ꯭ꯔꯣ ꯄꯤꯟꯁꯤꯜꯂꯅꯅꯦ ꯁꯤꯁꯨꯅꯦ ꯀꯨꯏꯔꯦ ꯐꯪꯗꯕ ꯑꯩꯈꯣꯏ ꯈꯔ ꯐꯪꯖꯔꯝꯕꯁꯨ ꯑꯗꯨꯁꯨ ꯐꯪꯗ꯭ꯔꯦ ꯀꯔꯤ ꯐꯪꯗꯦ ꯍꯥꯏꯕ ꯏꯃꯥ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯎꯏꯗ꯭ꯔꯣ ꯄꯦꯟꯁꯤꯜ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦꯕꯀꯣ ꯏꯃꯥ ꯍꯣꯏꯒꯤ ꯉꯍꯥꯟꯋꯥꯏ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯐꯪꯉꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯀꯨꯏꯅ ꯑꯃꯨꯛ ꯐꯪꯗ꯭ꯔꯦ ꯁꯤꯁꯨ ꯃꯔꯤ ꯂꯩꯅꯕꯅ ꯇꯥꯕꯤꯔꯒꯗꯤ ꯐꯪꯅꯕ ꯈꯔ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯗꯤ ꯈꯔ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯐꯪꯗ꯭ꯔꯤꯗꯨꯒꯤ ꯃꯔꯝ ꯍꯥꯏꯗꯤ ꯁꯨꯝ ꯑꯈꯪ ꯑꯍꯩꯁꯤꯡꯗꯒ ꯍꯪꯉꯨꯕ ꯈꯣꯠꯂꯨꯕꯒꯗꯤ ꯂꯩꯕ꯭ꯔோ ꯀꯔꯤ ꯃꯔꯝꯒꯤꯅꯤ ꯍꯥꯏꯕꯤꯒꯦ ꯑꯩꯈꯣꯏ ꯆꯦ ꯆꯥꯡ ꯀꯩꯀꯩ ꯊꯥꯖꯤꯜꯂꯛꯑꯣꯅ ꯑꯗꯨꯝ ꯊꯥꯖꯤꯜꯂꯤ ꯑꯗꯨꯒ ꯆꯦ ꯆꯥꯡ ꯊꯥꯖꯤꯟꯕ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯐꯥꯎ ꯆꯍꯤ ꯐꯥꯔꯐꯥꯎꯗ ꯍꯧꯖꯤꯛꯐꯥꯎ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ ꯑꯗꯨꯁꯨ ꯀꯩꯗꯧꯔꯤꯅꯣꯁꯨ ꯈꯪꯗꯦ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯕ ꯑꯗꯒꯤ ꯑꯃꯁꯨ ꯀꯩꯅꯣꯝꯇꯪ ꯍꯥꯏꯍꯧꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯥꯕꯒꯤ ꯂꯤꯂꯥ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯇꯣꯞꯇ ꯑꯗꯨ ꯀꯩꯅꯣꯗꯔꯣ ꯄꯨꯡ ꯀꯌꯥꯗꯅꯣ ꯂꯤꯂꯥꯒꯤꯁꯤꯕꯨ ꯀꯔꯤ ꯅꯨꯃꯤꯠꯀꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯑꯗꯨꯒꯤ ꯍꯌꯦꯡ ꯇꯥꯡ 18ꯁꯤꯃ ꯑꯩ ꯑꯗꯨꯒꯤꯗꯨꯃ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯄꯨꯡ ꯀꯌꯥꯒꯤꯅꯣ ꯍꯥꯏꯕ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗꯀꯣ ꯏꯃꯥ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯌꯥꯔꯦꯀꯣ ꯏꯃꯥꯁꯤꯅ ꯇꯥꯔꯤ ꯑꯗꯩ ꯀꯩꯀꯩ ꯂꯣꯏꯅ ꯉꯥꯎꯕꯁꯤ ꯇꯥꯔꯤ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯨꯡꯉꯥꯏꯅ ꯇꯥꯕꯤꯌꯨ ꯏꯃꯥ ꯑꯗꯨꯒ ꯃꯔꯛꯇꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯏꯃꯥ ꯍꯣꯏꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯀꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯁꯛꯅꯕꯤ ꯇꯧꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗꯤꯅꯦ
ꯐꯣꯟꯗ ꯈꯜꯂ ꯈꯣꯠꯂ ꯇꯧꯕꯤꯗꯨꯗꯤ ꯀꯌꯥ ꯍꯩꯇꯤꯌꯦ ꯑꯗꯣ ꯍꯩꯇꯕꯗꯨꯗꯅ ꯑꯩꯗꯤ ꯈꯪꯕꯁꯨ ꯀꯌꯥ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯗꯦ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯁꯨꯈꯩꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯍꯟꯒꯦ ꯌꯥꯎꯒꯦ ꯑꯗꯨꯝ ꯀꯣꯏꯅ ꯆꯠꯄꯤꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯒꯦꯅꯕꯨꯗꯤ ꯁꯤꯟꯅꯔꯤ ꯃꯌꯥꯝ ꯑꯉꯥꯡꯈꯩ ꯃꯌꯥꯝ ꯉꯥꯡꯅꯔꯤ ꯍꯣꯠꯅꯕꯤꯌꯨ ꯏꯃꯥ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯨꯗꯤ ꯃꯌꯥꯝ ꯔꯦꯗꯤꯑꯣꯗ ꯇꯥꯔꯒ ꯁꯨꯝ ꯂꯩꯕ ꯀꯣꯜ ꯐꯪꯗꯕ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯗꯣꯛꯄꯗꯤ ꯍꯦꯛ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯀꯔꯥꯏ ꯀꯔꯥꯏꯗ ꯂꯩꯔꯤꯒꯦꯅ ꯑꯩꯈꯣꯏ ꯊꯤꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯇꯣꯛ ꯇꯣꯛꯀꯤ ꯉꯍꯥꯟ ꯑꯃ ꯀꯩꯅꯣ ꯀꯣꯏ ꯆꯠꯄꯒꯤ ꯑꯃ ꯇꯧꯈꯤꯕꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯁꯋꯥꯇꯣꯟ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯣꯏꯗꯨꯗꯤ ꯌꯥꯎꯈꯤꯅꯤ ꯏꯃꯥ ꯁꯅꯥꯝꯕꯤ ꯑꯩꯈꯣꯏꯗꯣ ꯍꯣꯏ ꯑꯗꯨ ꯀꯩꯗꯧꯉꯩ ꯁꯟꯇꯣꯛꯇꯣꯏꯖꯥ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯀꯩꯅꯣꯅꯦ ꯑꯃ ꯁꯟꯗꯣꯛꯈ꯭ꯔꯦꯀꯣ ꯏꯃꯥ ꯇꯥꯕꯤꯍꯧꯕ꯭ꯔꯥ ꯍꯥꯏ ꯑꯗꯣ ꯑꯃ ꯍꯧꯖꯤꯛꯀꯤ ꯁꯟꯗꯣꯛꯀꯗꯕ ꯑꯃ ꯉꯥꯏ ꯂꯩꯔꯦ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯍꯥꯟꯕꯗ ꯊꯥ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯂꯛ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯍꯨꯝꯂꯛ ꯊꯝꯕꯅ ꯑꯗꯨꯃꯥꯏꯅ ꯁꯤꯟꯖꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝ ꯇꯥꯏꯃꯤꯡꯁꯤ ꯌꯧꯗ꯭ꯔꯤ ꯑꯗꯨ ꯌꯧꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯈꯥꯏꯒꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯊꯥ ꯂꯣꯏꯁꯤꯜꯂꯛꯄꯒꯤꯁꯤꯗ ꯑꯃ ꯇꯧꯒꯗꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯀꯔꯤ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯁꯤꯗꯀꯣ ꯅꯨꯃꯤꯠ ꯑꯃ ꯂꯦꯞꯊꯣꯛꯑꯒ ꯁꯣꯏꯗꯅ ꯊꯥꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯪ ꯑꯃꯨꯛ ꯊꯥ ꯍꯧꯒꯠꯂꯛꯄꯒꯤ ꯑꯣꯏꯅ ꯀꯛꯆꯤꯡꯒꯤ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯅ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯊꯥ ꯑꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯑꯍꯨꯝ ꯅꯠꯇ꯭ꯔꯒ ꯃꯔꯤꯗꯤ ꯁꯨꯃꯥꯏꯅ ꯁꯟꯗꯣꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯤ 35ꯗꯨꯗꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦꯅꯕꯨꯗꯤ ꯍꯥꯏꯅꯔꯤ ꯈꯔ ꯇꯞꯇꯧ ꯃꯥꯜꯂꯦ ꯍꯣꯏ ꯍꯣꯏ ꯇꯞꯆꯔꯖꯅꯨ ꯍꯣꯏ ꯁꯦꯔꯤꯌꯦꯜꯗ ꯂꯩꯈ꯭ꯔꯦ ꯃꯊꯪꯁꯦ ꯑꯩꯈꯣꯏꯒꯤ ꯏꯆꯪ ꯈꯨꯅꯧ ꯆꯔꯥꯡꯄꯥꯠ ꯏꯆꯪ ꯈꯨꯅꯧꯒꯤ ꯇꯥꯒꯗꯣꯏꯅꯤ ꯃꯊꯪꯁꯤꯅ ꯑꯃꯨꯛ ꯃꯊꯪ ꯂꯩꯈ꯭ꯔꯦꯕ ꯃꯊꯪ ꯂꯤꯁꯇ ꯂꯩꯖꯅꯨ ꯂꯩꯔꯤꯅꯤꯀꯣ ꯂꯩꯖꯅꯨ ꯄꯤꯁꯜꯂꯛꯄꯁꯤꯡꯗꯣ ꯑꯗꯣ ꯌꯥꯔꯤꯈꯩ ꯀꯣꯏꯅ ꯑꯗꯨꯝ ꯆꯠꯄꯤ ꯇꯧꯕꯒꯗꯣ ꯄꯤꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯍꯣꯏ ꯍꯣꯏ ꯈꯣꯝꯖꯤꯜꯂꯒ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯂꯤꯁ ꯁꯦꯝꯃꯒ ꯊꯝꯖꯔꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯃꯤꯁꯨ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝꯃꯦ ꯃꯤꯕꯨꯗꯤ ꯌꯥꯝꯃꯦ ꯌꯥꯝꯃꯤꯈꯩ ꯈꯔ ꯇꯞꯄꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯇꯞꯅ ꯑꯗꯨꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯇꯧꯕꯗꯤ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯣꯏ ꯍꯣꯏ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯅꯤ ꯉꯁꯤꯁꯦ ꯁꯥꯔ ꯖꯦꯝꯁꯀꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯕꯦꯁ ꯁꯤꯡꯒꯔ ꯑꯦꯋꯥꯔꯗ 2016 ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯐꯪꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯁꯥꯔ ꯖꯦꯝꯁꯀꯤꯗꯃꯛ ꯈꯨꯕꯥꯛ ꯑꯃꯃꯝꯇꯪ ꯈꯨꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛꯇꯪ ꯐꯪꯕꯗ ꯌꯥꯝ ꯋꯥꯅ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯃꯅꯥꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯥꯔ ꯖꯦꯝꯁꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯧꯖꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯏꯁꯣꯔꯅ ꯎꯕꯤꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯤ ꯑꯦꯋꯥꯔꯗꯁꯤ ꯐꯪꯕꯅꯦꯅ ꯈꯟꯖꯩ ꯏꯁꯣꯔꯅ ꯄꯤꯕꯤꯕꯅꯦꯅ ꯈꯟꯖꯩ ꯍꯥꯏꯇꯥꯔꯦ ꯁꯥꯔꯒꯤ ꯍꯣꯠꯅꯖꯃꯟꯗꯣ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯕꯦꯁ ꯁꯤꯡꯒꯔ ꯑꯦꯋꯥꯔꯗ 2016ꯀꯤꯁꯨ ꯁꯥꯔ ꯖꯦꯝꯁꯅ ꯐꯪꯕ ꯑꯗꯨꯒ ꯍꯟꯗꯛꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯐꯪꯉꯤꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯅꯣꯡꯄꯣꯛꯂꯩꯔꯣꯝꯗꯒꯤ ꯏꯃꯥ ꯖꯥꯃꯤꯅꯤꯅꯦ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯏꯃꯥ ꯏꯆꯥ ꯑꯩꯅ ꯀꯩꯅꯣꯗ ꯐꯣꯟ ꯄꯥꯏꯕꯁꯦ ꯏꯃꯥ ꯍꯣꯏꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏ ꯑꯗꯣ ꯏꯆꯥ ꯖꯦꯝꯁꯇꯣ ꯃꯥꯅ ꯍꯟꯗꯛꯀ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦ ꯍꯥꯏꯕꯅꯦꯕ ꯍꯟꯗꯛꯀ ꯁꯨꯝ 3, 4, 5, 6, 7, 10 ꯐꯪꯖꯅꯨ ꯃꯥꯒꯤ ꯂꯤꯂꯥꯒꯤ ꯃꯅꯥꯗꯨ ꯑꯗꯨ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯍꯧꯖꯤꯛꯀꯤ ꯑꯃꯣꯠꯄꯁꯤꯗꯤ ꯏꯕꯦꯝꯃ ꯑꯩꯈꯣꯏꯗꯤ ꯆꯤꯡꯒꯣꯡꯗꯒ ꯂꯩꯔꯦ ꯂꯝꯕꯤꯒ ꯆꯠꯄ ꯌꯥꯕꯖꯥꯠ ꯅꯠꯇꯦꯗ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯥꯏꯗꯅ ꯀꯅꯥꯅ ꯇꯥꯕꯤꯅꯤ ꯑꯩꯈꯣꯏꯗꯤ ꯅꯣꯏꯒꯤ ꯀꯔꯤ ꯂꯧꯊꯣꯛꯅꯕꯗꯨꯁꯨ ꯂꯥꯛꯇꯦꯕꯀꯣ ꯑꯗꯨꯅ ꯆꯤꯡꯒꯣꯡꯁꯤꯗ ꯂꯣꯏꯅ ꯍꯩꯗꯣꯛꯑꯕꯅꯤꯅ ꯌꯦꯟꯗꯨꯗꯒꯤ ꯑꯗꯒꯤ ꯄꯥꯇꯟꯗꯒꯤ ꯑꯗꯩ ꯍꯪꯒꯤꯁꯇꯒꯤ ꯋꯥꯏ ꯆꯥꯏꯔꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯏꯆꯥ ꯖꯦꯝꯁꯅ ꯄꯥꯏꯕꯗꯅꯦ 5 ꯆꯞꯄꯤ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯆꯠꯇꯦꯕ ꯑꯩꯈꯣꯏꯗꯤ ꯀꯨꯏꯔꯦꯗ 5 ꯆꯞꯄꯤꯒꯁꯦ ꯆꯠꯇꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯏꯃꯥ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯠꯅꯕꯤꯁꯦ ꯀꯣ ꯑꯩꯈꯣꯏ ꯃꯤꯅ ꯍꯦꯛꯇ ꯁꯦꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯤꯁꯤꯅ ꯆꯠꯈꯤꯕ ꯂꯝꯕꯤꯁꯤꯗ ꯑꯩꯅ ꯆꯠꯂꯤꯕꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯂꯥꯛꯏꯕꯗꯨꯅꯁꯨ ꯑꯗꯨꯝ ꯆꯠꯂꯤꯗꯅꯀꯣ ꯂꯝꯕꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯁꯤꯗꯒꯤ ꯃꯉꯥ ꯆꯠꯄꯤꯗꯨꯃ ꯄꯤꯔꯨꯕ ꯀꯥꯟꯗ ꯆꯠꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯅ ꯃꯉꯥ ꯆꯠꯄꯤ ꯆꯠꯇ꯭ꯔꯦꯅ ꯁꯟꯗꯣꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯩꯗꯤ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯗꯒꯤ ꯃꯤ ꯃꯉꯥꯗ ꯁꯟꯗꯣꯛꯈ꯭ꯔꯦ ꯃꯤ ꯃꯉꯥꯗꯨꯅ ꯑꯃꯨꯛ ꯃꯥꯏꯒꯤ ꯃꯤ ꯃꯉꯥꯗ ꯁꯟꯗꯣꯔꯛꯄ ꯀꯥꯟꯗꯗꯤ ꯆꯠꯇ꯭ꯔꯦ ꯃꯉꯥ ꯆꯠꯄꯤ ꯆꯠꯇ꯭ꯔꯦ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯈꯪꯗꯕ ꯃꯐꯝꯗ ꯍꯧꯖꯤꯛꯀꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯐꯝ ꯇꯥꯗ꯭ꯔꯤꯕ ꯃꯐꯝꯗꯨꯗꯗꯤ ꯑꯃꯨꯛ ꯆꯠꯅꯔꯤꯅꯦꯕ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯃꯄꯥꯟꯂꯣꯝꯗꯗꯤ ꯆꯠꯅꯩꯌꯦ ꯆꯠꯅꯔꯤꯅꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯆꯠꯅꯗꯕꯗꯣ ꯂꯩꯇꯦꯕꯀꯣ ꯑꯗꯣ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯆꯠꯅꯗꯦꯅ ꯁꯟꯗꯣꯔꯛꯈꯤꯕꯗꯒꯤ ꯆꯠꯅꯗ꯭ꯔꯤꯅꯣ ꯈꯪꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ ꯑꯗ ꯑꯩꯈꯣꯏꯗꯤ ꯈꯪꯖꯗꯕꯅꯤꯅ ꯄ꯭ꯔꯖꯥꯗꯤ ꯈꯪ ꯄꯣꯟꯇꯦꯕꯀꯣ ꯑꯗ ꯂꯧꯍꯧꯔꯔꯣꯏꯕ ꯗꯨꯀꯥꯟꯗꯒꯤ ꯑꯣꯔ ꯃꯐꯝ ꯑꯃꯗꯒꯤ ꯃꯉꯥ ꯆꯠꯄꯤ ꯆꯠꯇꯦ ꯂꯧꯕ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯑꯦ ꯑꯩ ꯏꯁꯥꯃꯛꯇꯐꯧꯗ ꯍꯥꯏꯔꯛꯈ꯭ꯔꯦꯕ ꯌꯥꯎꯈ꯭ꯔꯦꯕꯀꯣ ꯑꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣꯅ ꯆꯠꯇꯦ ꯂꯧꯔꯣꯏ ꯍꯥꯏꯕꯅꯤ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯝ ꯃꯍꯨꯠ ꯄꯤꯔꯝꯃꯦꯕꯀꯣ ꯑꯗꯨꯝ ꯍꯜꯂꯛꯈꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯃꯉꯥ ꯆꯠꯄꯤ ꯆꯠꯅꯗ꯭ꯔꯦꯅ ꯍꯥꯏꯔꯒ ꯇꯔꯥ ꯆꯠꯄꯤ ꯆꯥꯟꯗꯤ ꯆꯠꯄꯤꯗꯨ ꯆꯠꯅꯗ꯭ꯔꯦꯅ ꯂꯧꯍꯧ ꯌꯥꯗꯦꯕ ꯑꯗꯩꯗꯤ ꯆꯠꯅꯗ꯭ꯔꯦꯌꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯠꯅꯗ꯭ꯔꯦꯅ ꯁꯨꯝ ꯇꯧꯈꯤꯕꯗ ꯃꯐꯝ ꯈꯔꯗꯅ ꯍꯦꯛ ꯆꯠꯅꯗꯕ ꯑꯗꯨꯒ ꯆꯠꯅꯗ꯭ꯔꯦꯅ ꯍꯥꯏꯗꯕ ꯃꯐꯝꯗꯅ ꯆꯠꯅꯕꯅꯦꯕ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛꯁꯦ ꯑꯁ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯝꯇ ꯆꯠꯅꯗ꯭ꯔꯦ ꯆꯠꯅꯕ ꯃꯐꯝꯁꯨ ꯂꯩꯔꯤꯅꯤ ꯏꯃ ꯌꯥꯎꯔꯤꯅꯤ ꯈꯪꯗꯦ ꯀꯗꯥꯏꯗ ꯆꯠꯅꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯑꯗꯣ ꯁꯤ ꯈꯪꯗꯦꯁꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯅ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯄꯪꯕꯒꯤꯅꯦꯕꯀꯣ ꯁꯦ ꯑꯩꯈꯣꯏꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯟꯗꯕ ꯑꯩꯈꯣꯏꯅ ꯈꯪꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯃꯝꯅꯕ ꯈꯨꯗꯤꯡꯃꯛꯁꯦ ꯐꯣꯡꯗꯣꯛꯇꯅ ꯁꯨꯝ ꯄꯪꯁꯜꯂꯒ ꯈꯪꯅ ꯐꯣꯡꯗꯣꯛꯇ꯭ꯔꯕꯅꯤꯅ ꯈꯪꯗꯕꯒ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯁꯦ ꯄꯪꯕꯗꯒꯤ ꯊꯣꯛꯂꯛꯏ ꯉꯥꯛꯇꯅꯦꯕꯀꯣ ꯋꯥ ꯉꯥꯡꯊꯣꯛꯇꯕꯗꯒꯤ ꯕꯣꯟ ꯊꯣꯛꯂꯛꯏꯕ ꯃꯌꯥ ꯉꯥꯛꯇꯅꯤ ꯏꯃꯥꯁꯦ ꯋꯥ ꯑꯝꯇꯒ ꯍꯥꯏꯈꯤꯒꯦ ꯕꯣꯟ ꯃꯌꯥꯁꯨ ꯌꯧꯔꯦ ꯂꯝꯕꯤꯁꯨ ꯑꯃꯠꯇ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛ ꯁꯒꯣꯜꯇꯣꯝꯒ ꯆꯞ ꯃꯥꯟꯅꯩꯌꯦꯃꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯦ ꯂꯝꯕꯤ ꯌꯥꯝ ꯐꯠꯇꯕ ꯂꯩꯔꯤ ꯑꯗꯨ ꯅꯣꯡꯁꯨ ꯀꯥꯏꯗꯅꯣ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯅꯣꯡꯁꯨ ꯕꯣꯟ ꯃꯌꯥꯁꯤꯗ ꯑꯝꯇꯒ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯗꯤ ꯐꯅꯤ ꯅꯣꯡꯖꯨ ꯊꯥꯗ ꯍꯧꯖꯤꯛ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯝꯃꯒ ꯅꯨꯡ ꯈꯔ ꯒꯣꯔꯣꯡ ꯍꯩꯖꯤꯜꯂ ꯊꯅꯝꯃꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯉꯛꯑꯔꯣꯏ ꯑꯗꯩꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯁꯒꯣꯜ ꯇꯣꯡꯕ ꯁꯥꯇ꯭ꯔ ꯀꯣꯗ꯭ꯔꯣꯛꯅ ꯒꯥꯔꯤ ꯃꯆꯥ ꯊꯧꯒꯦꯔꯥ ꯁꯥꯏꯀꯜ ꯊꯧꯒꯦꯔꯥ ꯑꯆꯧꯕ ꯊꯧꯒꯦꯔꯥ ꯅꯨꯡ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯑꯗꯩꯗꯤ ꯑꯗꯒꯤ ꯏꯁꯤꯡꯁꯤꯁꯨ ꯀꯩꯅꯣ ꯇꯣꯇꯤ ꯄꯤꯗꯣꯏꯅꯤꯅ ꯄꯥꯏꯌꯦꯞꯈꯩꯅ ꯌꯨꯝꯗ ꯈꯤꯟꯖꯜꯂ 1,500 ꯈꯤꯟꯖꯟ ꯊꯝꯃꯤꯁꯤꯅ ꯀꯔꯤꯝꯇ ꯀꯣꯟꯁꯤꯟꯗꯨꯗꯒꯤ ꯏꯁꯤꯡ ꯇꯥꯔꯛꯎ ꯌꯥꯗꯦꯅꯦ ꯃꯣꯏꯅ ꯑꯥꯗꯩ ꯊꯥꯔꯛꯇ꯭ꯔꯃꯤꯅ ꯏꯃꯥ ꯍꯣꯏꯗꯤ ꯆꯍꯤ 60 ꯁꯨꯔꯕꯁꯦ ꯇꯣꯇꯤꯒꯤ ꯏꯁꯤꯡ ꯊꯛꯄ ꯐꯪꯗꯅ ꯑꯗꯨꯝ ꯁꯤꯗꯧꯔꯦ ꯑꯗꯣ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯅꯣꯡꯊꯛꯇꯒꯤ ꯅꯣꯡ ꯇꯥꯔꯛꯄ ꯉꯥꯏꯕꯗꯧꯅ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯏꯔꯒ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯕ ꯃꯇꯝꯅꯦ ꯍꯧꯖꯤꯛꯇꯤꯀꯣ ꯏꯃꯥ ꯑꯗꯨꯅ ꯏꯃꯥ ꯍꯣꯏ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯍꯣꯏꯅ ꯆꯦꯟ ꯆꯣꯡꯗ꯭ꯔꯒꯁꯨꯀꯣ ꯂꯩꯀꯥꯏꯒꯤ ꯂꯝꯗꯝꯒꯤ ꯂꯩꯔꯤꯕ ꯃꯆꯤꯟ ꯇꯣꯡꯕ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥꯒꯤꯗꯃꯛ ꯊꯣꯛꯂꯛꯑꯕ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯈꯔ ꯆꯦꯟ ꯆꯣꯡꯕ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯩꯔꯤꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯏꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯗ ꯌꯧꯔꯛꯄꯗ ꯈꯔ ꯋꯥꯏ ꯃꯆꯤ ꯑꯃ ꯌꯧꯔꯝꯅꯤ ꯃꯆꯤ ꯑꯃ ꯌꯧꯔꯣꯏ ꯑꯗꯨꯝ ꯇꯧꯅꯦꯕꯀꯣ ꯑꯗꯨꯅ ꯂꯩꯇꯕ ꯅꯠꯇꯦ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯁꯤ ꯆꯠꯅꯔꯦ ꯁꯤꯒꯤ ꯁ꯭ꯀꯤꯝꯁꯤꯅ ꯁꯤꯒꯤ ꯄ꯭ꯔꯖꯥꯗ ꯁꯤ ꯀꯥꯟꯅꯕ ꯄꯤꯔꯦ ꯍꯥꯏꯁꯦ ꯑꯗꯨꯃꯛ ꯆꯠꯅꯔꯒ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯈꯔꯗ ꯆꯠꯅꯗ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔꯨꯗꯕ ꯆꯦꯜꯂꯨꯗꯕ ꯆꯣꯡꯉꯨꯗꯕꯗꯒꯤꯀꯣ ꯉꯁꯥꯏꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯗꯨꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯩꯈꯤꯕ ꯍꯥꯏꯇꯥꯔꯦ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯨ ꯇꯧꯕꯅꯤ ꯌꯨꯝꯊꯣꯡꯒꯤ ꯇꯣꯇꯤ ꯄꯥꯏꯌꯦꯞ ꯀꯩꯅꯣꯗꯤ ꯄꯤꯔꯦ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯌꯧꯗꯦꯈꯔ ꯆꯦꯜꯍꯟꯕꯤꯌꯨ ꯈꯔ ꯆꯣꯡꯍꯟꯕꯤꯌꯨ ꯀꯔꯤꯒꯤꯅꯣ ꯀꯥꯏꯅꯈꯔ ꯊꯤꯒꯠꯍꯟꯕꯤꯌꯨꯀꯣ ꯏꯃꯥꯗ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯃꯈꯨꯟꯗꯣ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯇꯥꯔꯛꯑꯅꯤ ꯏꯆꯥꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯤ ꯑꯗꯨꯝ ꯇꯧꯅ ꯏꯆꯥꯗ ꯀꯩꯅꯣꯒꯁꯦ ꯕꯥꯔꯣꯒꯤ ꯑꯦꯁꯃꯦꯁꯤꯒꯤ ꯏꯁꯩꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯃꯥ ꯍꯣꯏꯗꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯇꯥꯕꯤꯌꯨ ꯏꯁꯩ ꯂꯦꯞꯄ ꯂꯩꯇꯅ ꯃꯌꯥꯝꯒꯤ ꯃꯦꯁꯦꯖꯇ ꯄꯥꯕꯗꯣ ꯏꯆꯥꯅ ꯃꯗꯨꯅ ꯃꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯍꯣꯏ ꯇꯥꯕꯗ ꯁꯤ ꯍꯥꯏꯔ ꯊꯝꯖꯔꯒꯦ ꯍꯣꯏ ꯏꯃꯥ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ
Ming leifam haibiu. ai thawai ron degi santa Sar Santa taramna ukchari kari wafam thambining ba. thagat nispo koi koi gi natural calamities kumba koi ising chau adegi kang gumba thopa kanda koi gi awa ta ba sing sida mating koi sarkar ne ado pibiri ba si smain to dana koi gi natural calamities so ko na pibi ba dong tong dana koi manipur de lei si 2023 ni hom dei koi gi ko sing calamity gum de lei gum ne ai dei maran di koi gi kambo hendok ko ya de hai ta re Hoi. driver oi na tamba sinpham singdo uji kadai thau ni national highway sing thau ba sing mori ro chana ba sing adegi jingi lamdam de koi gi tampa lamdam de private school sing de le ro oda sing uji chat chidre chat pe yadre adi sidna tana mori ka ba ka ne mayam koi gi thabuk mayam piram ne ta re Hoi. ado koi phangde koi loi kakre samai ta ne chigum mayam je le ra bani na koi se natural calamity ki ta koi gi dum sakan koi se calamity gi coaching calamity ki pibi be yar matam ne hajari ba sigi dabi bu to be yar matam ne sida koi gi national jo ji habi gre ho ji skin mayama sakana koi gi lai ba sing gi chingthok le jeda ba sing gi sothara ba ta chingthok jidam da Hoi. sigi de market skin mayam ba khat pi ba sigi marakta koi gi tha gi ching ji na sa gi ji amani ado tasing ba gi di masi bok da koi ji sui su di campaign ne am nei manipur da Hoi. ado koi jiksi manipur se 2023 niam di yaw kan wa si da koi thongben kin ni di kaman to ge 2025 si thamanga tu yen ji di yen da bai ta ki ji masin chu doi wa na te ko ado si yam phata bai ta si asu wa na ma tam si da ahian ba koi gi demand to ba ya ma tam si da chigum ba smai na ma ti ba je ma si to honjin da bai ta re koi gi sarkar gi thabak to ba sing de koi la kun sa mu hen na lei ba si da la mu ma ya on ba ya ba sarkar gi thabak to de ba ne na lei ri ba ne ba aduna sobam na bam ji ka kha ba ma tam si da chigum ba si to honjin de huji huji su mu handak sei ji gi April gi tha ho kre si yen gi dre adigi mu mi gi su ji ba chala ka do re ngasi tha roi ba tang chale si yam nuai te khoi ni cham pa ja moi na khoi ni nung si ni de gi nung si pu pi ga di mari le na sing na am tang khan de biu loi wa ra ba ni si loi khang ba ni aduna na si to bi ga nu pa ja sing gi lai ba sing de gi blu to bu du ma di ma du pa bu ga do ma le si bu ma sem to bi ga nu ya ra ga di tha khu ding gi yam si yam ba na ta ba ki manga du di am ta phangan biu koi paja moi hai je bani ko hai dre ga di kana khangoi du ni Hoi. complain je koi na si mayam je na hai je ri je akhang ata mayam na mai ni ba sing di yong na ba ne ba an kai ma kha to bi rang na ba ni koi koi ju koi ki manipur bazaar sing ji adum sigum complain ji yang wat pani na khodong sa ba lo ba khale lum na le do kang bu na aduna koi khara thok ni na si ai samak su RTI ga to bi RTI to ba chai matam kai thok doi ni Hoi. di si dam tien doi ni chong doi ni adu di moi na hara hara to bi ka dong na ti ai ngon da tension me am le ni sigum ma je to dana ba bai ni na ba sing ta bi ga di khongam thok du di praja sing lai ba sing chauthar ba sing dam dam khan ni na si ma khoi jo khan ni na si ni nong si ni di nong si ten biu ai nai ma si hai je Nyam no ai se sa apel tau bune hai tare ko. Asing bane adagi di khoi gi amatta si thadana thadara ini lupa crore khujing oiraga ko. Haidi kari gi thadarak trino na hai duine ba khoina kano thadarak tragadi ado mi gi thadara ibani na leptana thadara ini da khoi swadana irang leibasigi khudong sabase laura kanda khoi parja singna su adum tumina leba kari gi no hantak tha se cheng laktri se kana khallu daba irang leibaini ban dawani blockade dawani ne gari chang pa ya dabaini kana lai thokhi ba wakhal sida wadi wari ni waraga su wakat pham khangde thamoi dadi dum khangaga leiri ne ba cheng laktre hantak thagi cheng phangdre ado adagi di thadarak pa lepte bako ado thadara kanda ngasi gari changak pa yadraga su tha sima yadraga su yaba kanda ngasai akhoi gi pibham thokpa siar du di pira ine bako ado pira kanda somda di hainaba singtuna sai parjana khangaroi hairaktre kayum khangaroi moi masen adum
ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯟꯅꯈꯤꯕ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯋꯥꯍꯧꯔꯤꯁꯤꯅ ꯀꯅꯥ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗ ꯆꯦꯡ ꯌꯧꯔꯛꯇ꯭ꯔꯤꯁꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯈꯪꯉꯝꯒꯗ꯭ꯔꯣ ꯈꯪꯉꯣꯏ ꯑꯗꯨꯅ ꯐꯪꯗ꯭ꯔꯁꯨ ꯐꯪꯗꯁꯅꯣꯕꯀꯣ ꯀꯔꯤ ꯃꯔꯝꯒꯤ ꯐꯪꯗ꯭ꯔꯤꯅೋ ꯀꯔꯤ ꯃꯔꯝꯒꯤ ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯤ ꯀꯔꯤꯒꯤ ꯐꯪꯗ꯭ꯔꯤꯅೋ ꯍꯥꯏꯕ ꯈꯪꯗꯣꯛꯄꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯑꯗꯨꯅ ꯑꯍꯜ ꯂꯃꯟ ꯂꯩꯔꯤꯕ ꯑꯄꯪꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯖꯗꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯤꯅ ꯆꯦꯟ ꯆꯣꯡꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯊꯤꯒꯠꯄꯤꯌꯣꯕ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯐꯪꯗ꯭ꯔꯤꯁꯦ ꯍꯥꯏꯕꯗꯨꯃꯀꯣ ꯂꯣꯏꯅꯃꯛꯅꯤ ꯆꯦꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯐꯪꯕ ꯌꯥꯕ ꯀꯥꯟꯅꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯂꯦꯝꯅ ꯊꯥꯗꯔꯛꯏꯕ ꯁ꯭ꯀꯤꯝ ꯃꯌꯥꯝꯁꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯏꯁꯤꯡ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯒꯤ ꯌꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯌꯧꯗ꯭ꯔꯤꯁꯦ ꯃꯣꯏ ꯑꯥꯗꯗꯤ ꯆꯦꯗꯗꯤ ꯃꯅꯤꯄꯨꯔꯒꯤ ꯌꯨꯝꯊꯣꯡ ꯑꯁꯨꯛ ꯏꯁꯤꯡ ꯄꯤꯔꯦ ꯍꯥꯏꯗꯅ ꯆꯦꯗꯗꯤ ꯏꯔ ꯄꯤꯈꯠꯈ꯭ꯔꯕꯅꯤꯅ ꯑꯥꯗꯒꯤ ꯊꯥꯗꯔꯛꯄ ꯄꯩꯁꯥꯗꯨꯗꯤ ꯁꯦꯜꯗꯨꯗꯤ ꯑꯗꯨꯝ ꯄꯨꯂꯞ ꯂꯥꯛꯀꯗꯣꯏꯅꯦꯕ ꯃꯣꯏꯅ ꯍꯥꯏꯖꯟꯈ꯭ꯔꯕꯅꯤ나 ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝꯗꯒꯤ ꯄ꯭ꯔꯦꯁꯔꯗꯣ ꯄꯤꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯏꯁꯤꯡ ꯐꯪꯗꯦ ꯆꯦꯡ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯨꯗ ꯈꯣꯡ ꯊꯤꯜꯂꯨꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯍꯥꯃꯨꯏꯔ ꯙꯥꯔꯅ ꯑꯗꯨꯝ ꯃꯥꯏ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯆꯦꯟꯐꯝ ꯊꯣꯛꯄ ꯆꯦꯜꯂꯒ ꯆꯣꯡꯐꯝ ꯊꯣꯛꯄ ꯆꯣꯡꯉ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯪꯋꯥ ꯋꯥꯔ ꯂꯩꯕ ꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯈꯔ ꯆꯦꯟꯕ ꯆꯣꯡꯕ ꯀꯟꯁꯦꯅ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯄꯥ ꯑꯃꯅ ꯃꯆꯥ 5 ꯄꯣꯛꯄꯗ ꯅꯤꯡꯉꯥꯏ ꯀꯟꯕ ꯃꯆꯥꯗꯨꯅ ꯉꯥꯃꯣꯛ ꯈꯔ ꯌꯥꯝꯅ ꯆꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯦ ꯑꯣꯏꯔꯁꯤ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯄꯦꯟꯊꯣꯛꯄ ꯑꯗꯒꯤ ꯁꯨꯝ ꯆꯝꯊꯣꯛꯄ ꯁꯨꯝ ꯀꯠꯊꯣꯛꯄ ꯍꯥꯏꯕꯒꯤ ꯏꯆꯝ ꯆꯝꯖꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯣ ꯍꯧꯖꯤꯛꯇꯤ ꯂꯩꯔꯔꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯣꯊꯣꯛꯑꯒ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯥꯞꯄꯒꯦ ꯍꯥꯏꯗꯅ ꯂꯩꯔꯕ ꯃꯇꯝꯅꯤ ꯍꯥꯏꯇꯥꯔꯦ ꯂꯥꯟꯒꯤ ꯂꯥꯟ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯃꯒ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯂꯩꯔꯛꯇ꯭ꯔꯕ ꯃꯥꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯃꯝ ꯏꯟꯅꯔꯒꯀꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯃꯥꯡꯉꯩ ꯃꯇꯝꯗꯧꯅ ꯂꯥꯟꯒ ꯍꯥꯏꯗꯣ ꯄꯪꯇꯧ ꯇꯧꯔꯛꯄ ꯌꯥꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯄꯪꯕ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗ ꯀꯩ ꯂꯩꯒꯦꯅ ꯊꯤꯔꯒ ꯍꯨꯝꯃꯒꯀꯣ ꯑꯩꯈꯣꯏꯒꯤ ꯄꯩꯁꯤꯟꯕ ꯌꯥꯕ ꯊꯝꯖꯤꯟꯕ ꯌꯥꯕ ꯀꯔꯤ ꯂꯩꯒꯦꯁꯦ ꯍꯣꯠꯍꯧꯔꯒꯗꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯇꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯑꯃꯨꯛ ꯍꯜꯂꯣ ꯃꯤꯁ ꯑꯩ ꯆꯟꯗ꯭ꯔ ꯈꯨꯡꯗꯒꯤ ꯅꯪ ꯀꯀꯥ ꯏꯟꯗꯣꯀꯣꯡꯅꯦ ꯃꯤꯁ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯀꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯊꯝꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯃꯤꯁ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯗꯤ ꯀꯨꯝꯒꯤ ꯅꯣꯡ ꯍꯥꯏꯁꯦ ꯊꯥ ꯑꯃ ꯃꯉꯥꯏꯔꯦ ꯈꯥꯡꯉꯕꯗ ꯁꯣꯏꯗꯅ ꯂꯥꯛꯑꯒꯅꯤ ꯑꯗꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯇꯥꯕꯤꯕ ꯂꯩꯔꯒꯗꯤ IFCTꯅ ꯄꯥꯏꯕ ꯑꯣꯏꯔꯁꯨ ꯃꯥꯏꯅꯔꯦꯁꯟꯅ ꯄꯥꯏꯕ ꯑꯣꯏꯔꯁꯨ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡꯁꯦ ꯂꯧꯃꯤ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝꯅ ꯅꯣꯛꯅꯕꯗ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯝꯇ ꯈꯟꯕꯤꯗꯕꯗ ꯑꯣꯏꯅ ꯁꯨꯝ ꯎꯖꯩ ꯑꯗꯣ ꯇꯧꯕꯤꯒꯅꯨ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡꯁꯦ ꯊꯥ ꯑꯃꯔꯣꯝꯗ ꯉꯥꯏꯔꯦ ꯑꯗꯣ ꯑꯌꯥꯕ ꯌꯥꯗꯕꯁꯤꯡꯁꯦ ꯁꯦꯝꯗꯣꯛꯄꯤꯌꯨ ꯁꯦꯝꯕꯤꯌꯨ ꯃꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯊꯩ ꯂꯧꯈꯣꯡꯁꯤꯡ ꯁꯦꯝꯕꯤꯔꯕ ꯃꯇꯨꯡꯗ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯕ ꯇꯨꯔꯦꯜ ꯂꯩꯔꯤꯁꯤꯡꯁꯦ ꯍꯦꯛꯇ ꯅꯝꯈꯥꯏꯅ ꯇꯥꯖꯩ ꯇꯥꯕꯗ ꯅꯠꯇꯦ ꯑꯗꯨꯝ ꯎꯁꯨ ꯎꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯏꯁꯤꯡ ꯆꯥꯎꯔꯕ ꯃꯇꯝꯗ ꯍꯤ ꯍꯣꯟꯖꯟꯕ ꯑꯗꯩ ꯆꯦꯡ ꯌꯦꯟꯁꯤꯟꯕ ꯊꯥꯎ ꯌꯦꯟꯁꯤꯟꯕ ꯑꯗꯩ ꯕꯤꯂꯥꯃꯇꯤ ꯃꯔꯛꯇꯨꯗ ꯏꯁꯤꯡ ꯃꯔꯛꯇꯨꯗ ꯃꯌꯥꯝꯗꯨꯒ ꯌꯦꯡꯕꯗ ꯃꯑꯣꯡ ꯃꯇꯧ ꯏꯐ ꯐꯖꯗꯕꯗꯣ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯁꯦꯝꯕ ꯌꯥꯕ ꯁꯦꯝꯕꯤꯌꯨ ꯋꯥ ꯅꯨꯡ ꯌꯨꯡꯁꯤꯟꯕꯤꯌꯨ ꯑꯗꯒꯤ ꯃꯁꯤ ꯌꯥꯝ ꯅꯝꯈꯥꯏꯒꯟꯕꯅꯤꯅ ꯍꯥꯏꯕ ꯖꯒꯥꯗꯨꯗ ꯃꯣꯏ ꯈꯨꯠꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯂꯩꯕꯥꯛ ꯍꯣꯟꯖꯜꯂꯒ ꯊꯝꯕꯤꯌꯨ ꯅꯝꯈꯥꯏꯍꯟꯕꯤꯅꯨ ꯋꯥꯕ ꯍꯥꯏꯁꯤꯗꯤ ꯂꯩꯔꯤꯕ ꯌꯨꯝꯊꯣꯡ ꯃꯌꯥꯝꯗꯨꯁꯨ ꯈꯨꯡꯒꯪꯗꯨꯁꯨ ꯂꯣꯏꯅ ꯋꯥꯏ ꯁꯔꯀꯥꯔ ꯃꯣꯏꯁꯨ ꯋꯥꯏ ꯑꯗꯨꯒꯁꯨ ꯆꯩꯕ ꯑꯃꯁꯨ ꯆꯩ ꯑꯗꯨ ꯆꯩꯗꯅꯕ ꯃꯆꯥꯅꯤ ꯃꯅꯥꯏꯅꯤ ꯑꯗꯒꯤ ꯈꯜꯂꯦꯔꯒ ꯍꯧꯖꯤꯛ ꯄꯨꯟꯅ ꯋꯥꯃꯤꯟꯅꯍꯧꯕ ꯄꯨꯟꯅ ꯁꯣꯏꯒꯗꯕꯗꯣ ꯉꯥꯛꯊꯣꯛꯃꯤꯟꯅꯍꯧꯕꯅ ꯐꯩ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦꯅ ꯑꯩ ꯇꯧꯖꯔꯛꯄꯅꯤ ꯃꯤꯁ
थागसरी कका याम फजबा वाफमनी कका ना थंबीबा याम नुंगाइजै मुझे लाउबा होरानी को लौ पंथा योरकपगी इसिंग लेतबगी कंग थोकपगी अमुक इचाउ थोकपगी अदगी तुरेन काइबगी मैम अमा लेरानी हार फंगदबगी इशू मैम अदो ngalingay चेनबा चोंबा यारिङै मतम हुजिक कई करी खोइगी सिगी जगह सिदी सिंग जाउरा कांदा खुदोंग थिनिङाइ ओइबा मफमनी हाबसे कोइ हाना खंग लेरबनीबो डेंजर ओइबा मफम गा हैसे दुगा सेमबदी सेमगतपसु उइ अदो याम तप्पा हाइतारे सरकार सु थोइबा इशू लेइबा मयाम सिदा मकोक ngawba तौरिसे सोमदसु हुइसेन सोमदसु बासी सोमदसु हुइसेन हाइबदुगी मवोंगनी लेइसे दुना कन्ना लाउरे कन्ना लाउई कइनो खंगी ना हाइबगी मवोंग लेरकदुरिबा तौरिसे लाउद्रे कनादा मांगदुइबा प्रजा कोइ लौमी मया मांगदुरिबा मयाम हुपचंदना को मरी लेनबा सिंग खरा गरा मसा मरेंग लेइबा सिंजिना चेनबी चोंबीदना लौमीना लौ उरगा फौ पुथोरागा मयाम से हिंगिमनी चामिनरिमनी अदुना दुगुमसु खरा खंगबीबा सरकार खक्ता नतना को मरी लेनबा सिंग एग्रीकल्चर गी लेइबा मरी लेनरिबा ऑफिसर लेइबा सिंगना को केके तौबा याबा लौ पंथा योरकपसिदा होटनाबीबा लौमी सिंगा पुनसिन्नदना को करी कमाई लेइबा ना यंगसिन हनिंगबगी वाफमनी हाय तारे ककाना थंबीबा हेलो हेलो तराम नोकचरी मिंग लेफम हाइबियु थबान पाखं खोमेरा वाइकोमेंटा इमा करी वाफम हाइबिनिंगबा हाइबियु मैडम कनोने हौजिकसे नोंजु पंथा सु यौसले अदुबो अखोइ मणिपुरददि नोंजे खितंग चुबगा इम्फालदे इसिंग थुंबा ओइबा अदुना मसी होय मथंगी इलेक्शन सु लाक्तोरे अदु यारिंगैदि लेपीरिबा कैंडिडेट हुजुजि पाइबिरिबा मंत्री मंडोन सिंगसिना यारिंगैदि हाइबा इसिंग चावबदा यामना नातै खितंग चुबकदा ड्रेन मतिक चादबनिना एता पाथोगा लेरखुला इमुंग तुमुंग यौबा खोपसे मसी थोक्रिङै सिदा सेम हायें इसिंग चावरगा लेदा खरा होनजन वाको खरा यंजन तौदौबगी महुता हुजि सेमबा यारिङै मतमसिदा मियें जंजन बिरगा हाइबा मफम जिंजे सेमजन बिरगा सेमबा यारिङै kanjaजिदा खुदोंग चाबा लौबा यारिङै मतमसिदा सेम तौबा अदुगा हायें याद्रबा मतमदा इसिंग चावु पानथिनिने लेङोय हापिनिने अरे बदोजु सेंटिसर हेंजनबा यांखै चंगदौदुदा चामा चंगहनबा यांखै चंगदौदा चामा चंगहली चामा चंगदौदा चनी चंगहनबगी मतमदो तौबिदबा अदुगा मथंगी मरम चादना इलेक्शन मथंगी लाक्तोरे हाइदना अरेंदा सेंटिसर खोता कसुंगतबदा नुपी अंगांग अदगी कनागुंबा अरेंबदा चादिंग तौदों मुहुता हुजिक सेंजनबा याबा सेंजनबीबा यंजनबा याबा यंजनबीबगी पामजै अदुगा मैडम करीगुंबा मखतंगा हाजगे थंबियु अखोइगी मयामना याम कन्ना हाइनबा मा हुजुके वोटकीने ना ताजै मेदा अखोइ मक्ति थेंगनद्री को अदु इलेक्शन गी दमकता ओइना मयाम सिगना खरा हाइनबिरिबे तोंगा ओइरिबरा असेंबा ओइरिबरा सेल हेड ग्रुप नेना मी 35 नुपी सेमगा पैसाजे थादरकनी हाइबगी कनोमा याम कन्ना पसारा मा तौरी अदुई मथक्ता खरा मना हाइरिबे अदु आधार कई यावरगा तौग्रबनिना अदुगी आधार मिंग चनगा पोसे थागथिदिना आयें भोट नरेंद्र मोदी ना भोट की ओइना तलाइ एनी हाइरिबा पीगिबा आधार थाजनगिबा पुनमक्तो भोट चंग्रबनी भोट थादग्रबनी हाइरी मैडम सिबो ओइबो ओइरिबरा सेंबो ओइरिबरा अमांबो ओइरिबरा अखोइसु खंदों खंद्रे लांगिबा यौथिदा ना सेन ग्रुप सेमिनेना हौजिकसे ग्रुप तौई अदुना मसिना भोट की ओइरिबरा
aduna tana karamba ground da tawra ibano habde madam adu madam oidagi hoi madam da ina hangjabani madam ju adugi full answer di ba kasu ngamoy adugo ya sibo athengo oiribra mangbo oiribra na sidi madam je mingthaugi mo silaga rani pham haibado ka hore anu yaraga sigi maronde hake tagiro yam luba matang ne ima magi technique haiduni ko magi haija singjaba kamai tawraga egi praja se aingonda yahansige aina phasige kamaina akoigi ima amaronda hayadi khoi chopani haitare ko khoi chopini mai gi leiriba kendra gi leiba mihu tholei singse khoi chopini ba kamai tawrage harakanda saigi group semi je taina tebo ko duga manas dagi adhar laukhakhre khokhakhre haraga adhar duda hekta vote to moigi vote oigrabani habado yadeba kaigira kada hayeng sona vote to namgaduri neboko adubu chaurak pamadi ko moina idea am di leirabane boko haidi aingonda yaraga aiga tinari neba aiga tinaba mi haise aingonda yari neba aiga loina ba haise aingonda yaraga tinari neba thamoi khangnarabane ba hongba chawba lekai jigi mi 15 nupi 15 hairo kunthra hairo boko mana aidi haiba hongba chawba mi sina sina haitare ai simaina noida khudong saba se mai tor piba aigi khudong saba piba haise aina midu nuksi dui natraba aigi awaba aigi akhoi gi kanaba thabak tawbi ba haise aina midu nuksi dui ni ya dui ne boko adomda le kanda akhoi gi yaba mi kana simaina magi selibo worker jingduna ai mi asuk kan puthoga hayeng noi simai tawba sigi mi sida sigi kaino sida vote piba mak wari si natraga soina sum he wari se kaino tawne he haibe he haitana haire haitare ma adumai tawdana moina sema kanda mai aigi mi asuk aina si asuk puthokpa khoi lekai gi mi simaina yaba support tawba na ada masing do thigi be wani aduda khubi khunam thoktana manga tara lithagi badudi adudi paru ba yadreba adumai tawdana moina adumaina vote tawdri haida masing hana thidokre moina dum kagare boko adu haibo oiramgani akhoi gi manungi oiba kaino dudi puthokta bida aita akhoi wakhatna sagatlaga ko yam laiba mong da haiba adumaina haiba oiramgado male aina sum khanbada thank you aduni thagachari asengbani karigi asukkuiba matamdi tawraktraga hojik vote maya yora kanta sele group semdana hoi afaba tawbudi kaisu gaide ko da afaba tawri dugi marumda kari nomdi yawbudo adugumbado mayamno sum ura kana pangang ngangnari ba haiduneba tawrise yam nungaise mathangi caller da mu khudong saw pizage dune koina paper da kari da thengnarak padaga mayam yauri dune boko khetrigaw kendra da thabak tawsu tawdana thabak tawba saba kana khoi gi andagi polling gi aduk leramami adukta kaino tawre kan support tawre kana lauthore ise araiba na teba lauthore ise aigida laona kauraga laaga wari sanaraga si tawsi sa tawse khoi simaina punjala si tawrase ga haibada hoina yarabadudi hayeng aigi sida sigi mapas namma uko haibda hoina make harga namgi batabadi badudi dum wari do da leire boko yam laina leire haitare hello good evening miss taram no chari minglai from haibiu miss khongjang dagi nawi ko miss madam kari wafam thambi nimba miss akhoi gi halana sa gi pung waronda akhoi gi thagapagi sa sahi ni pu gi mang do pa lai tabagi ujo ki che hai tha ma habi gi buko tha adu do kari chang nga nga thabak chang ni de pung waron nga sinong gi de na tha hau de ba mi
ꯀꯩꯁꯨ ꯆꯪꯉꯣꯏ ꯃꯦꯗꯥꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯙꯥꯔꯗꯣ ꯀꯣ ꯏꯁꯥꯒꯤ ꯆꯍꯤꯗꯨ ꯈꯛ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯒꯗꯕ ꯑꯗꯨ ꯈꯛꯇꯪꯗꯤ ꯆꯪꯒꯗꯣꯏꯁꯦ ꯀꯣ ꯍꯥꯏꯗꯤ ꯆꯍꯤ ꯀꯨꯟꯊ꯭ꯔꯥꯗꯒꯤ ꯆꯍꯤ ꯃꯈꯥꯒꯤꯗꯤ ꯂꯩꯇ꯭ꯔꯦ ꯑꯀꯛꯅꯕ ꯂꯩꯇ꯭ꯔꯦ ꯀꯣ ꯆꯍꯤ 90 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯤ ꯁꯛꯇꯥꯛꯁꯦꯗꯣ ꯑꯩꯁꯦ ꯆꯍꯤ 90 ꯐꯥꯎꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯖꯦ ꯑꯙꯥꯔꯗ ꯈꯪꯒꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯣ ꯑꯙꯥꯔꯗꯣ ꯈꯛꯇꯪꯅꯤ ꯆꯪꯒꯗꯣꯏꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯑꯇꯩ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯊꯥ ꯀꯧꯔꯦ ꯊꯥ ꯀꯩꯁꯨ ꯑꯣꯏꯔꯦ ꯀꯥꯏꯗꯦ ꯀꯩꯅꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯕꯁꯤꯗ ꯍꯣꯏ ꯍꯣꯏ ꯃꯤꯁ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯑꯙꯥꯔꯒꯤ ꯈꯛꯇꯅꯦꯕ ꯆꯪꯉꯤꯁꯦ ꯑꯙꯥꯔꯗꯨ ꯏꯁꯥꯒꯤ ꯑꯙꯥꯔꯗꯨ ꯃꯤꯡ ꯂꯩꯔꯦ ꯂꯩꯀꯥꯏ ꯂꯝꯗꯝ ꯂꯩꯔꯅꯤ ꯀꯣ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯍꯤꯗꯣ ꯆꯍꯤ ꯑꯁꯨꯛ ꯁꯨꯔꯦ ꯍꯥꯏꯕꯗꯣ ꯄ꯭ꯔꯨꯐꯇꯣ ꯑꯙꯥꯔꯗꯨꯅ ꯑꯣꯏꯒꯗꯣꯔꯤꯅꯦꯕꯀꯣ ꯁꯤꯅꯦꯕ ꯑꯩ ꯆꯍꯤ 90 ꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯦꯕ ꯆꯍꯤ 90ꯗꯤ ꯁꯨꯗ꯭ꯔꯤꯕ 90ꯒ 9ꯀꯤ ꯃꯌꯥ 9 ꯃꯥꯄꯟ ꯆꯪꯉꯛꯄ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯤꯁ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯌꯥꯔꯤꯌꯦ ꯑꯗꯨ ꯌꯥꯔꯤ ꯆꯍꯤ 90 ꯐꯥꯎ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯃꯤꯁ ꯁꯥꯔꯅ ꯍꯥꯏꯈꯤꯕꯗꯨ ꯑꯗꯣ ꯃꯤꯁ ꯑꯗꯨꯗꯣ ꯑꯩꯈꯣꯏꯅ ꯃꯤꯁ ꯍꯣꯏꯒꯤꯗ ꯊꯤꯜꯂꯛꯇꯣꯏꯔꯥ ꯑꯗꯨꯒ ꯐꯣꯟꯗ ꯀꯥꯞꯄ ꯑꯗꯨꯝ ꯌꯥꯕ꯭ꯔꯕ ꯑꯗꯨ ꯍꯌꯦꯡ ꯑꯩꯈꯣꯏꯒꯤ ꯂꯥꯎꯊꯣꯔꯛꯀꯅꯤ ꯐꯣꯟꯗ ꯊꯥꯖꯤꯜꯂꯛꯄ ꯑꯣꯏꯒꯗꯣꯏꯅꯤ ꯂꯥꯛꯄꯒꯤꯗꯤ ꯀꯩꯁꯨ ꯃꯊꯧ ꯇꯥꯔꯣꯏ ꯍꯥꯏꯇꯥꯔꯦ ꯂꯥꯛꯑꯁꯨ ꯌꯥꯏ ꯑꯗꯨꯒ ꯂꯣꯏꯅ ꯑꯔꯥꯞꯄꯗ ꯂꯩꯕ ꯈꯣꯠꯂꯤꯕꯁꯤꯡꯗꯣ ꯂꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯗꯤ ꯂꯩꯇꯕꯅꯤꯅꯀꯣ ꯑꯗꯨꯝ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁ ꯑꯗꯨꯗꯤ ꯁꯤꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯗꯨ ꯃꯤꯁ ꯁꯤꯁꯦ ꯍꯌꯦꯡ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯗ ꯑꯗꯨꯝ ꯊꯥꯅ ꯑꯗꯨꯝ ꯂꯥꯎꯊꯣꯛꯆꯔꯛꯀꯗ꯭ꯔꯥ ꯃꯤꯁ ꯂꯥꯎꯊꯣꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯃ ꯇꯥꯕ ꯂꯦꯞꯄꯤꯕ ꯌꯥꯗꯦꯀꯣ ꯍꯥꯏꯗꯤ ꯇꯟꯖꯥꯗꯣ ꯅꯥꯟꯊꯣꯛꯈ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯂꯥꯎꯊꯣꯔꯛꯏꯕ ꯃꯤꯀꯨꯞꯇꯨꯗ ꯊꯥꯖꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯎꯕ ꯐꯪꯉꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯑꯀꯛꯅꯕ ꯃꯇꯝ ꯑꯗꯒꯤ ꯑꯀꯛꯅꯕ ꯅꯨꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯄ ꯂꯩꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯁꯥꯔꯒꯤ ꯊꯕꯛ ꯊꯧꯔꯝꯒꯤ ꯈꯨꯗꯣꯡꯆꯥꯕꯒꯤ ꯃꯑꯣꯡꯗꯨ ꯌꯦꯡꯉꯀꯥꯟꯗ ꯂꯦꯞꯄꯛꯀꯗꯣꯏꯅꯦꯕ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯑꯇꯩ ꯀꯔꯤ ꯃꯈꯥ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯃꯤꯁꯀꯤ ꯍꯥꯏꯖꯒꯦꯅ ꯑꯩ ꯃꯤꯁꯇ ꯁꯨꯝ ꯀꯩꯅꯣ ꯀꯣꯜ ꯇꯧꯖꯔꯛꯄꯅꯤ ꯃꯤꯁ ꯑꯗꯨꯗꯤ ꯍꯌꯦꯡ ꯊꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯦ ꯑꯗꯨꯝ ꯇꯥꯖꯔꯒ ꯑꯗꯨꯝ ꯃꯔꯣꯜꯗꯣ ꯍꯥꯏꯖꯔꯒꯦ ꯃꯤꯁ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯍꯥꯏꯕ ꯂꯩꯇꯦ ꯍꯪꯆꯤꯠ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯇꯦ ꯑꯗꯨꯅ ꯑꯗꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯈꯔ ꯑꯗꯨꯝ ꯇꯥꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯒꯦ ꯃꯇꯝꯁꯨ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦ ꯀꯣꯜ ꯑꯃꯅꯤ ꯂꯧꯈꯠꯆꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯖꯔꯤ ꯃꯌꯥꯝꯗ ꯃꯌꯥꯝ ꯆꯥꯠꯀꯨꯝꯕ ꯌꯦꯡꯕ ꯈꯣꯠꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯂꯩꯇ꯭ꯔꯦ ꯍꯦꯛ ꯑꯗꯨꯝ ꯀꯣꯂꯔ ꯑꯗꯨꯝ ꯂꯥꯛꯑꯒ ꯀꯣꯜ ꯂꯧꯈꯠꯇꯅ ꯂꯩꯔꯕꯅꯤꯅ ꯍꯜꯂꯣ 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 ꯇꯥꯕꯤꯔꯕ꯭ꯔꯣ ꯔꯦꯗꯤꯑꯣ ꯇꯥꯔꯕꯅꯤꯅ ꯑꯩꯅ ꯀꯧꯔꯤꯁꯦ ꯍꯣꯔꯦꯟ ꯋꯥꯏ ꯈꯨꯝꯃꯛꯑꯅꯤ ꯍꯜꯂꯣ ꯈꯨꯝꯃꯛꯈꯤꯔꯣꯏꯗ꯭ꯔꯥ ꯑꯝꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯝꯒꯅꯤ ꯀꯣꯜ ꯐꯪꯉꯀꯥꯟꯗꯗꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯗꯕ ꯍꯥꯏꯕꯗꯨꯃ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯌꯥꯝꯅ ꯅꯠꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯒꯥꯝꯁꯤꯗ ꯇꯥꯕ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯇꯧꯔꯤꯅꯣ ꯁꯤꯕꯣꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅꯀꯣ ꯄꯦꯟꯗꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯅꯣꯛꯅꯤꯡꯕ ꯇꯧꯗꯣꯏꯅꯤ ꯑꯗꯩ ꯑꯩꯈꯣꯏꯁꯨ ꯄ꯭ꯔꯣꯒꯥꯝꯁꯤꯗꯁꯨ ꯐꯖꯗꯕ ꯍꯥꯏꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯑꯣꯏꯕ ꯄ꯭ꯔꯣꯒꯥꯝ ꯅꯠꯇꯕꯅꯤꯅ ꯍꯜꯂꯣ ꯍꯜꯂꯣ ꯃꯉꯥꯁꯤꯅ ꯃꯦꯗꯥꯝ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯕ ꯁꯤ ꯄ꯭ꯔꯣꯒꯥꯝꯁꯦ ꯇꯥꯔꯁꯨ ꯐꯣꯟꯁꯦ ꯉꯁꯥꯏꯒꯤ ꯑꯣꯠꯄꯅꯦ ꯇꯧꯅꯤꯡꯕ ꯃꯤꯁꯀꯤ ꯃꯈꯣꯟ ꯑꯗꯒꯤ ꯃꯤꯁꯅ ꯄꯥꯎ ꯄꯥꯕ ꯀꯩꯗꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯗꯒꯤ ꯃꯤꯁꯀꯤ ꯉꯁꯤ ꯄ꯭ꯔꯣꯒꯥꯝ ꯇꯧꯔꯤꯀꯥꯟꯗ ꯑꯝꯇ ꯌꯥꯎꯖꯍꯧꯒꯦꯅ ꯇꯧꯖꯔꯛꯄꯅꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯤꯁꯀꯤ ꯈꯛꯀꯤ ꯅꯠꯇꯕꯀꯣ ꯑꯇꯩ ꯑꯇꯩꯒꯤꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯃꯇꯥꯡꯁꯦ ꯍꯦꯛꯇꯅꯦ ꯀꯩꯅꯣ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯍꯥꯏꯕꯤꯌꯨ ꯌꯥꯎꯋꯦ ꯃꯤꯁ ꯏꯁꯩ ꯁꯛꯅꯕꯤ ꯀꯩꯗꯧꯕꯤꯗꯕꯨꯗꯤ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯗꯩꯗ ꯉꯁꯤ ꯃꯤꯁꯅ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯐꯝꯕꯒꯤꯗꯨꯗ ꯃꯤꯁꯅ ꯉꯥꯡꯕꯗꯨꯁꯨ ꯑꯗꯨꯝ ꯑꯩꯁꯦ ꯁꯔꯨꯛ ꯌꯥꯅꯤꯡꯃꯟꯅ ꯇꯧꯖꯔꯕꯅꯤ ꯑꯗꯒꯤ ꯃꯤꯁꯅ ꯃꯤꯁꯀꯤ ꯏꯁꯩ ꯈꯟꯕ ꯀꯩꯗꯧꯕꯗꯣ ꯑꯗꯣ ꯃꯤꯁꯅ ꯉꯥꯡꯕꯁꯦ ꯇꯥꯔꯒ
ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯑꯩꯗꯤ ꯑꯗꯨꯝ ꯆꯤꯡꯁꯤꯜꯂ ꯂꯩꯔꯦ ꯅ꯭ꯌꯨꯁꯀꯤ ꯊꯧꯔꯝꯁꯤꯗ ꯑꯗꯨꯇꯪ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯇꯩꯗꯤ ꯍꯥꯏꯕꯤꯔꯔꯣꯏꯗꯕ ꯍꯣꯏ ꯈꯔ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯦ ꯐꯣꯟꯁꯦ ꯈꯪꯐꯝ ꯐꯪꯕꯗ ꯄꯥꯈꯠꯀꯦ ꯊꯝꯖꯔꯒꯦ ꯃꯤꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯊꯥꯒꯠꯆꯔꯤ ꯌꯦꯁ ꯃꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀꯣ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯔꯨꯔꯒ ꯑꯁ ꯑꯩꯁꯤ ꯁꯣꯏꯈ꯭ꯔꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯕ ꯂꯩ ꯑꯗꯒꯤ ꯁꯤꯕꯨ ꯍꯥꯏꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤꯒ ꯈꯟꯕꯁꯨ ꯑꯗꯨꯝ ꯂꯩ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯔꯒ ꯏꯁꯩ ꯑꯃ ꯊꯥꯔꯒ ꯁꯨꯝ ꯂꯩꯕꯗꯣ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯕꯁꯦ ꯀꯌꯥ ꯌꯧꯗꯣꯏ ꯃꯥꯟꯗꯦ ꯀꯩ ꯇꯧꯁꯤꯒꯦ ꯀꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯨꯡꯗ ꯈꯜꯂꯤꯉꯩꯗ ꯉꯁꯥꯏꯒꯤ ꯍꯥꯟꯅ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯈꯜꯂꯝꯕ ꯀꯣꯃꯦꯟꯕꯨ ꯄꯥꯊꯣꯛꯄ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯏꯔꯛꯄꯗꯕꯨ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯒꯤ ꯃꯥꯁꯤ ꯏꯁꯩ ꯑꯃ ꯈꯜꯂꯛꯑꯒ ꯁꯤꯃ ꯍꯥꯏꯒꯦꯒ ꯈꯜꯂꯝꯕꯁꯦ ꯀꯥꯎꯈꯤꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯃꯈꯟ ꯁꯨꯝ ꯈꯟꯕꯗ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯕꯅ ꯈꯟꯕꯗ ꯑꯗꯨꯝ ꯍꯥꯏꯒꯦ ꯈꯟꯕꯅ ꯍꯦꯛ ꯍꯥꯏꯍꯧꯗ ꯍꯥꯏꯔꯣꯏꯗꯧꯕꯅ ꯍꯦꯛ ꯍꯥꯏꯗꯣꯛꯈꯤ ꯌꯥꯝ ꯌꯥꯎꯋꯤ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗꯤ ꯋꯥꯁꯦ ꯍꯥꯏꯕ ꯍꯧꯔꯨꯔꯒ ꯃꯈꯥꯁꯦ ꯍꯥꯏꯕ ꯍꯩꯔꯛꯇꯗꯅ ꯀꯉꯥꯎꯅꯗꯅꯀꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯧꯔꯝ ꯇꯧꯕꯗ ꯊꯧꯅꯥ ꯑꯃ ꯑꯣꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯊꯥꯒꯠꯄꯤꯕꯁꯦ ꯑꯗꯨꯅ ꯑꯁꯣꯏ ꯑꯔꯥꯛ ꯌꯥꯎꯔꯒꯁꯨ ꯆꯩꯕꯤꯕ ꯉꯥꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯝꯗꯣꯛ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯍꯥꯏꯕꯤꯌꯣꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯥꯎꯖꯔꯤꯁꯦ ꯆꯨꯝꯅꯒꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤ ꯑꯦꯁ ꯃꯦꯁ ꯍꯥꯏꯔꯒ ꯈꯟꯕꯤꯔꯛꯄ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯥꯏꯔꯒ ꯑꯁ ꯂꯣꯏꯕꯁꯤꯅꯗꯤ ꯃꯤꯁꯦ ꯁꯨꯝ ꯂꯥꯏꯞꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯛꯄꯅꯤꯅ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇꯕ ꯌꯥꯏꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯟꯕ ꯈꯣꯠꯄ ꯇꯧꯋꯤ ꯑꯗꯣ ꯃꯌꯥꯝꯅ ꯄꯦꯟꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯟꯅ ꯍꯣꯠꯅꯖꯔꯛꯀꯦꯅ ꯊꯝꯖꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯆꯥ ꯄꯨꯁꯄꯥ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯃꯥꯅꯤꯅꯦ ꯏꯃꯥ ꯑꯣ ꯏꯆꯥ ꯄꯨꯁꯄꯥꯅ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯇꯧꯔꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯝ ꯉꯥꯛꯇꯪ ꯍꯔꯥꯎꯃꯟꯗꯅ ꯋꯥꯍꯪ ꯑꯃꯅꯤꯗ ꯍꯪꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯦ ꯑꯩ ꯃꯃꯥ ꯍꯩꯔꯣꯛꯀꯤ ꯁꯅꯥꯇꯣꯝꯕꯤ ꯀꯥꯎꯈ꯭ꯔꯕꯣ ꯀꯥꯎꯔꯕ꯭ꯔꯥ ꯍꯪꯒꯅꯨꯅꯦ ꯏꯃꯥ ꯈꯪꯕ꯭ꯔꯣ ꯈꯪꯉꯤꯕ꯭ꯔꯥ ꯍꯪꯉꯨꯅꯦ ꯈꯪꯉꯤꯕ꯭ꯔꯣ ꯑꯩ ꯅꯍꯥꯟ ꯈꯪꯈ꯭ꯔꯕ ꯎꯈ꯭ꯔꯕ ꯊꯦꯡꯅꯈ꯭ꯔꯕꯁꯤꯡꯗꯤꯀꯣ ꯂꯣꯏꯅ ꯈꯪꯒꯗꯣꯏꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯆꯥꯅꯤꯅ ꯈꯜꯂꯒ ꯂꯣꯏ ꯂꯩꯔꯤꯕꯅꯤꯅꯀꯣ ꯏꯃꯥ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯀꯨꯏꯅ ꯂꯥꯞꯊꯣꯛꯃꯟꯈꯤꯗꯅꯀꯣ ꯏꯃꯥ ꯒ ꯍꯥꯏꯕ ꯑꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯑꯗꯨ ꯃꯉꯥꯏ ꯂꯩꯒꯗꯕ ꯑꯇꯩ ꯂꯩꯔꯣꯏꯌꯦ ꯑꯗꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯏꯃꯥ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯥꯎꯒꯗꯔꯥ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯥꯅ ꯍꯥꯏꯒꯗ꯭ꯔꯥꯅ ꯑꯩꯁꯨ ꯃꯌꯥꯝꯅ ꯀꯥꯎꯔꯣꯏ ꯋꯥꯐꯝ ꯐꯖꯕ ꯋꯥꯐꯝ ꯂꯩꯔꯗꯤ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕ ꯏꯁꯩ ꯐꯖꯕ ꯑꯃ ꯅꯣꯡ ꯐꯥꯗꯣꯛ ꯉꯪꯊꯣꯛꯀꯦ ꯍꯥꯏꯔ ꯉꯪꯊꯣꯛꯀꯗꯕ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯇꯥꯅꯤꯡꯉꯤ ꯀꯣꯜ ꯐꯪꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯁꯔꯨꯛ ꯌꯥꯕꯤꯒꯗꯕꯅꯤ ꯍꯦꯟꯅ ꯐꯖꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯑꯗꯒꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯏꯁꯩꯒꯤ ꯃꯇꯥꯡꯗꯅꯁꯨ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯂꯥꯏꯁꯦ ꯊꯛꯀꯤ ꯊꯔꯤꯛ ꯊꯥꯗꯨꯕꯨ ꯑꯩꯅ ꯑꯝꯇꯪ ꯇꯥꯖꯅꯤꯡꯕꯁꯤ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯒꯦꯅ ꯇꯧꯕꯁꯤ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩꯅ ꯇꯥꯡ 22ꯗꯣ ꯃꯊꯪꯒꯤ ꯇꯥꯡ 22 ꯑꯩ ꯅꯍꯥꯟ ꯂꯥꯛꯑꯝꯃꯦꯕꯀꯣ ꯃꯦꯗꯥꯝ ꯍꯣꯏ ꯀꯔꯤ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨ ꯃꯊꯪꯒꯤꯗꯅꯦ ꯏꯃꯥꯅ ꯀꯩꯅꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩ ꯑꯗꯨꯝ ꯑꯩ ꯀꯨꯏꯅ ꯉꯥꯏꯔꯛꯇ꯭ꯔꯦꯕ ꯅꯣꯏꯒ ꯂꯥꯛꯄ ꯉꯥꯏꯔꯛꯇꯕꯤꯗ ꯑꯩ ꯑꯗꯨꯝ ꯍꯜꯂꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯑꯩ ꯇꯥꯡ 22ꯗꯨꯗ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯅꯤ ꯑꯗꯨ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯝꯃꯛꯄ ꯀꯩꯗꯧꯕꯗꯨ ꯀꯔꯤꯃꯠꯇ ꯑꯋꯥꯠꯄ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯁꯨ ꯊꯥꯒꯠꯆꯒꯦ ꯁꯥꯔꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯤꯅꯣ ꯂꯤꯂꯥ ꯆꯠꯈ꯭ꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯦꯗꯥꯝꯅ ꯁꯤꯜꯂꯛꯄꯗꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯌꯥꯝ ꯏꯃꯥ ꯁꯥꯔꯒꯤ ꯄꯥꯎ ꯇꯥꯕꯤꯗ꯭ꯔꯤꯕ꯭ꯔꯣ ꯏꯃꯥꯁꯦ ꯇꯥꯗꯕꯅꯦ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯁꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣ ꯑꯣ ꯏꯁꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ 2026 ꯁꯤꯒꯤ ꯍꯣꯏ ꯑꯣꯏꯅꯅꯦ ꯑꯥ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯏꯁꯩ ꯁꯛꯄ ꯃꯌꯥꯝ ꯂꯩꯔꯤꯁꯤꯒꯤ
ꯐꯖꯕ ꯈꯪꯒꯠꯂꯛꯄꯗ ꯁꯥꯔ ꯖꯦꯝꯁꯅ ꯇꯥꯔꯕꯀꯣ ꯕꯦꯁꯁꯦ ꯑꯗꯨꯒꯤ ꯃꯅꯥꯁꯦ ꯉꯁꯤ ꯂꯥꯟꯊꯣꯛꯀꯗꯕ ꯑꯗꯣ ꯃꯅꯥꯁꯦ ꯑꯃꯨꯛ ꯈꯛꯇꯒ ꯅꯠꯇꯅ ꯁꯥꯔꯅ ꯍꯦꯛ ꯀꯩꯅꯣꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯖꯔꯅꯤꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯗ 3ꯂꯛ ꯁꯨꯕꯅꯤ ꯐꯪꯒꯗꯣꯏꯁꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥꯗꯤ ꯄꯥꯎꯁꯦ ꯊꯦꯡꯅ ꯇꯥꯔꯦ ꯑꯗꯣ ꯑꯩ ꯉꯔꯥꯡꯗꯨ ꯇꯥꯏꯌꯦꯕꯀꯣ ngarang taba tu tai so yam harau ye du gu so kano ai ngasi na bu dai ka khore ai yam na matha sa ba yam na leiman na ai waro ya te ai ngakang ka thok pi re mayam di matha saraga wakhal nungai traga wahong radio tai hai imana kari taura karim bok ta haudraba adugi dugi matha sara kanda da ibe mogi jenen di tara kanda wakan kitang kauthoga nungai jana potha jari na haiba aduga karai chatlurage haiba adunga ai kano sokta soral ama laiba degi lohoma ma laiba kai adu chathok pingai da aina ta haubo na ngauda benenda aduna ne ai somna deba kar makara kunge ba ko sida hirok tati hoi hoi adu dugi chatkingai da aina taba na ngauda bada oiban tan aduna hoi hoi yam nungai re ma ko tabiu isana tawrupudu yamnasu phajai aduga yamnasu taba nungai aduga hena hena ana yaudana phajana tawba ngambo ibiyo sarna tambibagi matungina yamna matik chaba haibudu oire ai thagatpasu natte ko isa jinga tawrupudu yamna aina jo nungsijai nohoina jo aibu nuksibibani na aina so tum punsige kawudu laite noina jo aibu kawbite yamna nungaijai haina haijaraga ai thamjarage bako yam nungaijare ma sanatombi thagatjari pukninggi warol thorom sigi aroiba kolar da khudong saba pijage ngasigi oina hello hello tabirabro hello ming leifam ai biu sir Jama bang wan ngata babung ming leifam na ai thai di chamjai yam nungai si babung kari haibining ba ai thai di wangkhen chamjai hoi hoi haibiu babung kari wafam thambining ba thai di wangkhen chamjai babung tabidrabra tare ming tazare khangjare pabungi kari wafam pukhat biga dobno haibiu koi matam lodi kana tog ya do yo koi pol amani ka kan tog ge haibiu ogi ko gari post ki gari khara tang e bako gai thajale gai hamna tani adu mui si ko tampak sa lambi de pul dong na thau du bra do sing de chang na ba o di na sing ge na pogdong thau gun ya ba gi gari di bra more chang du bra adina tragana laiba ko sing jaga do o de bra simma katang ha ma simma ai tham de adu amana ogi akoi sing tara akoi di Hanagi sila group ki matagdan si ta si khem je adu thokre ai bird pa isi tara si akoi gi district ye koi disempur kanogi akoi gi punna district akoi manipur district ki oi tara gati na karor ka no punta na manga haro man mo haije adubu yes ogi ko na paga na buti minit sahi manga chi kana tha sahi manga chi ni tahunga na gising amaga tani pane aba adu do ko pabi ko mai din nga landi tong development khudma loina ko ni yabe complain ma'am na di manipur ji rang turang ti de ko hari butana de ambasi ko na pa mo da pa mariga pasha humdra ne ba isi tarazna minit isi amaga chani pani da adu imai be na madu lauraga akoi manipur ji mai howi mai sai ba sibu masida masina khallaga tin dara du ba pagadra aibuduma mai be na mun na khanbiro akoi sahi manga ji 2020 sidigi me tang
ꯑꯍꯨꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯐꯤꯕꯝꯁꯤ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯑꯁꯤꯃ ꯁꯤ ꯃꯨꯟꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯩꯈꯣꯏ ꯀꯣꯂꯔꯁꯤ ꯇꯥꯕꯤꯕ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯁꯤꯃ ꯈꯟꯕꯤꯔꯣ ꯍꯥꯏꯖꯔꯒ ꯑꯩ ꯏꯁꯥ ꯏꯕꯦꯝ ꯑꯩ ꯇꯦꯟꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯉꯁꯤꯒꯤꯗꯤ ꯄꯥꯕꯨꯡꯅ ꯑꯔꯣꯏꯕ ꯀꯣꯜꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯈꯜ ꯇꯥꯍꯟꯅꯤꯡꯕ ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯈꯔ ꯈꯖꯤꯛ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯥꯎ ꯈꯣꯡꯉꯤꯕ ꯋꯥꯔꯤꯕ ꯇꯧꯔꯤꯁꯤꯡꯁꯦ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯃꯣꯏꯅ ꯁꯦꯟꯅꯕꯤꯗꯕꯗꯒꯤ ꯃꯣꯏꯅ ꯃꯤꯔꯥꯏꯕꯗꯒꯤ ꯃꯣꯏꯅ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗꯒꯤ ꯊꯣꯛꯂꯤꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯈꯟꯕ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯑꯐꯕ ꯃꯤꯗꯨ ꯊꯤꯔꯒ ꯀꯣꯏꯊꯤ ꯊꯤꯔꯒ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯥꯡ ꯊꯥꯍꯜꯂꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣꯝꯗ ꯋꯥꯈꯜ ꯊꯥꯗꯕꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯈꯪ ꯑꯍꯩꯁꯤꯡ ꯂꯩꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨ ꯃꯌꯥꯝꯅ ꯂꯥꯎꯔꯤꯁꯦ ꯑꯇꯩ ꯃꯧ ꯅꯠꯇꯦ ꯃꯈꯥ ꯇꯥꯕ ꯀꯣꯜ ꯂꯧꯈꯠꯆꯗ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯣꯜ ꯑꯔꯣꯏꯕ ꯑꯣꯏꯖꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝ ꯀꯣꯜ ꯐꯪꯍꯧꯗꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯐꯕ ꯃꯤꯍꯨꯠ ꯈꯟꯁꯤ ꯂꯩꯕꯥꯛꯀꯤ ꯈꯟꯒꯗꯕ ꯃꯤꯅꯨꯡꯁꯤ ꯆꯦꯟꯕ ꯑꯐꯕ ꯑꯈꯪꯕ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣই ꯃꯌꯥꯝ ꯄꯨꯟꯁꯤꯟꯅꯔꯒ ꯂꯩꯕꯥꯛꯁꯦ ꯑꯝꯇꯪ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯍꯧꯖꯤꯛ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯔꯤꯕ ꯀꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯁꯤꯟꯕ ꯉꯝꯒꯗꯕ ꯄꯨꯟꯁꯤꯟꯕ ꯉꯝꯒꯗꯕ ꯑꯗꯨꯒꯨꯝꯕ ꯂꯨꯆꯤꯡꯕꯗꯨ ꯈꯟꯁꯤ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯃ ꯂꯩꯌꯦ ꯑꯩꯅ ꯍꯥꯏꯕꯅ ꯆꯨꯝꯃꯤ ꯑꯩꯅ ꯇꯧꯕꯅ ꯆꯨꯝꯃꯦꯅ ꯈꯟꯕꯗ ꯑꯩꯅ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯀꯥꯟꯗ ꯆꯠꯅꯔꯛꯑꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯃꯣꯠ ꯃꯥꯟꯅꯔꯛꯇꯕ ꯉꯁꯥꯏꯒꯤ ꯙꯔꯅꯥ ꯐꯝꯕꯗꯗꯤ ꯂꯥꯎꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯣꯛꯑꯒ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯎ ꯑꯗꯩ ꯃꯥꯅ ꯌꯥꯅꯤꯡꯗꯦ ꯀꯥꯅ ꯂꯥꯎꯕꯗꯣ ꯆꯞ ꯃꯥꯟꯅꯅ ꯂꯥꯎꯃꯤꯟꯅꯩꯕ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝ ꯇꯣꯏꯅ ꯂꯥꯎꯗꯅꯕ ꯑꯍꯥꯟꯕꯗ ꯀꯩꯗꯧꯕ ꯇꯥꯏ ꯍꯥꯏꯀꯥꯟꯗ ꯃꯈꯣꯡ ꯁꯣꯝꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯎꯍꯩꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯜꯍꯟꯒꯦ ꯄꯥꯝꯕꯤ ꯑꯃ ꯍꯩ ꯂꯩ ꯑꯃ ꯃꯔꯤꯛ ꯆꯨꯝꯅ ꯐꯖꯅ ꯁꯥꯠꯍꯟꯒꯦ ꯄꯥꯜꯍꯟꯒे ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯡ ꯐꯖꯅ ꯁꯣꯝꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯈꯣꯡ ꯁꯣꯝꯕ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯥꯒꯠꯈꯤꯗꯣꯏꯕ ꯃꯤꯍꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯈꯤꯗꯣꯏꯅꯦꯕ ꯊꯕꯛ ꯇꯧꯔꯛꯇ꯭ꯔꯕ ꯃꯤꯗꯣ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯇꯥꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯔꯥ ꯇꯝꯕꯤꯔꯁꯤ ꯑꯐꯕ ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯧꯒꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯁꯛꯁꯨ ꯃꯥꯟꯅꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯍꯦꯛꯇ ꯃꯥꯟꯅꯔꯛꯇꯦꯕ ꯃꯥꯏ ꯃꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤ ꯑꯃꯃꯝꯗ ꯍꯦꯛ ꯍꯦꯛ ꯆꯠꯂꯛꯄꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯥꯏꯒꯤ ꯊꯝꯃꯝꯃꯤꯁꯦ ꯄꯥꯕꯨꯡ ꯁꯝꯖꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯂꯩꯔꯤ ꯑꯐꯕ ꯈꯪꯉꯕ ꯉꯥꯛꯇꯅꯤꯀꯣ ꯈꯪꯅ ꯈꯪꯅ ꯊꯕꯛ ꯑꯣꯏꯅ ꯇꯧꯊꯣꯛꯄ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯁꯦ ꯁꯤꯕꯨ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯆꯝꯖꯕ ꯃꯤꯕꯨ ꯑꯄꯪꯕꯅꯤ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯑꯗꯨꯁꯨ ꯑꯗꯨꯒ ꯆꯝꯕꯗꯤ ꯅꯠꯇꯕ ꯄꯪꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯄꯪ ꯐꯠꯇꯒ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯁꯥꯁꯟ ꯑꯗꯩ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗ ꯑꯩꯈꯣꯏ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯈꯩ ꯄꯪꯉꯤꯈꯩ ꯐꯠꯇ꯭ꯔꯤꯈꯩ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯁꯤꯁꯤꯃ ꯅꯝꯕꯔ 1 ꯈꯪꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣই ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯎꯔꯤꯕ ꯇꯥꯃꯤꯟꯅꯁꯤ ꯑꯐ ꯐꯠꯇ ꯈꯟꯊꯃꯤꯟꯅꯁꯤ ꯑꯩꯅ ꯇꯧꯕꯗꯨꯅ ꯆꯨꯝꯃꯦ ꯐꯔꯦꯅ ꯆꯠꯀꯨꯝꯁꯤ 7-10 ꯊꯣꯛꯅ ꯈꯜꯂꯀꯥꯟꯗ ꯑꯐꯕꯗꯣ ꯑꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯃꯤꯟꯅꯁꯤ ꯃꯇꯝꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯏꯔꯝꯗꯝ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯑꯗꯨꯒ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯗ
ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯇꯥꯃꯤꯟꯅꯁꯤ ꯑꯈꯪ ꯑꯍꯩ ꯆꯥꯝꯃꯗꯨꯒ ꯄ꯭ꯔꯖꯥ 1,000,000ꯒ ꯃꯥꯟꯅ ꯌꯥꯔꯣꯏ ꯄ꯭ꯔꯖꯥꯅꯅꯤ ꯇꯨꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯒꯗꯣꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯍꯩꯕ ꯂꯥꯏꯔꯤꯛ ꯍꯩꯕ ꯍꯧꯖꯤꯛ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯑꯗꯩ ꯁ꯭ꯇꯦꯖꯇ ꯊꯣꯛꯑꯒ ꯋꯥ ꯐꯖ ꯐꯖꯕ ꯉꯥꯡꯉꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯁꯦꯝꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯅ ꯊꯥꯒꯠꯀꯗꯧꯔꯤꯕ ꯃꯤꯗꯣ ꯑꯗꯨꯗꯨꯅ ꯁꯦꯝꯃꯛꯀꯗꯣꯏꯅꯤ ꯑꯗꯨꯒꯨꯝꯕ ꯊꯥꯒꯠꯈꯤꯗꯧꯔꯤꯕ ꯃꯤꯗꯣ ꯑꯩꯈꯣꯏ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯤꯉꯩꯗ ꯋꯥꯈꯜ ꯇꯥꯕ ꯃꯕꯨꯛ ꯃꯔꯥ ꯇꯞꯄ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯃꯥ ꯂꯩꯕꯥꯛ ꯈꯟꯕ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯡꯁꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯊꯥꯒꯠꯂꯀꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯂꯝꯗꯝ ꯑꯃ ꯍꯥꯏꯕꯗꯣ ꯃꯇꯝꯗꯨꯗꯅꯤ ꯑꯩꯈꯣꯏꯅ ꯐꯪꯒꯗꯣꯏꯁꯦ ꯑꯗꯨꯅ ꯃꯌꯥꯝ ꯈꯟꯕꯤꯔꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕ ꯉꯥꯡꯕꯤꯕ ꯄꯨꯈꯠꯂꯛꯏꯕ ꯋꯥꯐꯝꯁꯤꯡ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯉꯥꯡꯉꯤꯕꯁꯤꯡ ꯇꯥꯁꯟꯕꯤꯌꯨ ꯑꯩꯅ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯁꯨ ꯑꯩꯅ ꯆꯦꯟ ꯆꯣꯡꯉꯨꯗ꯭ꯔꯒꯁꯨ ꯁꯦꯀꯦꯜ ꯑꯃꯗꯅꯤꯀꯣ ꯑꯩꯈꯣই ꯄ꯭ꯔꯖꯥꯅ ꯁꯦꯀꯦꯜ ꯑꯃꯗꯅꯤ ꯈꯨꯄꯤꯁꯤꯅ ꯇꯛ ꯂꯥꯎꯅ ꯅꯝꯈꯤꯕꯗ ꯂꯣꯏꯔꯦ ꯑꯗꯣ ꯈꯨꯄꯤꯁꯦ ꯃꯐꯝ ꯆꯥꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯥꯎꯔꯤꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤꯗꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯊꯧꯔꯝꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄ ꯊꯧꯔꯝ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ngasi Sar James ki yamna koigi pukning thogat ningai oiraba numit amakhak kaudana lehoragadaba matam pumbada sargi maithongda taraga lehoragadaba mami amakhakni haitare chatlu ba maikaida mayamna adum sini isana haiba ihaidi mine hurange ngamde haido charna phangiba award state kala academy best singer award 2026 kanagi oyani oyadi sarna hotna zarubudugi phangbani haitare ko aduna hana thagachari sarbusu hena matung tarakpadasu mayamgi simaina kari hotnagi isai masaaga hekta haiba manase phangaga yabra isai du masaaga hekta huji isai masaaga award ma hekta phangba yabra yade kaigi phajana ba isai se sikarai waidanu ma phajadri asimai torogadi sikitang phajadri gan yam kanna hotna ba ma changi haijari ba ko adugi hotna jamanduni haitare sarna ngasi phangiba award aduga mayamgi ikai khumnaba nungsiba se matung tarakpada su mayamgi hotnaba ngamba ishorna pibiba oisanu hana thagachari pumnamak ngasigidamak-tadi pukningi warol thauram matang aswaida loisinjare pumnamakpu pusparani laisrom namuka hana khurumjari WAHONG Radio! WAHONG Radio! WAHONG Radio! 90.0!
अवाब फोंदोकचबा अखोई ख्वाई मियामगी मरक्ता अचौब मैरा पाइबीगी थौ पुबिरम्बा थांगा हिस्नाम लेकाइदगी तांगलब इमा हिस्नाम असंगदी देवी ने लेखिदबदा इमुंग मनुंगी माइकैदगी अवाब फोंदोकचरी हौखिबा तांग 18 था मंगा इंग्लिश सिंगनी कुनगा तरुक इंगागी हुमनी पानबले पापोप नुमिता वृंदावन प्राप्ति होइख्रे चलिबा था सिगी तांग कुनगा हुमदोय था मंगा इंग्लिश सिंगनी कुनगा तरुक इंगागी तरे नि पानबा थांगज नुमिता अस्ति संजय लखुचरब मतुंगदा लागलिबा था सिगी तांग 38 था मंगा इंग्लिश सिंगनी कुनगा तरुक इंगागी 15 नि पानबा नोमाइजिंग नुमिता लेखिद्रबिगी सद्द दिन शोरात नुमित थोगले मरमसिना लेखिद्रबिगा तिनबिरंबा इमुंग मनुंगदि सक खंगजाहौद्रबसिंगना मतम साना लेंबिरक्तुना हरिनाम सरबिन ओइबिरनबा डायमंड टीवी वाहोंग रेडियो की थोंद पाउजेंजरी अयुक पुंग 9 ताब मतमद चिराकटपा नोंथेल पुंग अमा संकृतन हौबा पाउजेंजरीबा श्री हैसनाम प्रेमजीत सिंह मचानुपा लोइनना महाकी सगै नातै इमुंग मनु मफम थांगा होरिंग चिंगयांग कम्युनिटी हॉल